Hello Tom Tom bro, welcome. Khoromzari. Rosie Chanbu Taram no Okshari. Ice. Ay mitra hedi. Taram no Okshari. Tom Tom ro kare ba. Rosie kari tauri ge duga ay ngasing thong ba chare acha. Duga kari tauri arje bro. Oh ay leye Tom Tom bro. Pham nei bo. Wakal nungai tana pham nei di. Gari shem ba khot pa taure gari shem ba khot ba gari do heng lok tho ni. Aduni gari kok sa lei ni. Gari shem wa lising kare 20 kare 25 nate sorry 15,000 lising tara manga gari shem hey re kari taure arje bro nate gari shem no re heng gari birani tam udaba kuiri ai itau bina ai re hoine fare fare heng lawthokpa yarabo okay heng la tho ni tom tom bro heng gari la tho ni heng moi shem lo re heng lo law ai la tho ni macha sana se kana no maron thola me ai si macha sana se mami se khangde kana no si se ai bolo ai na kap pai tom tom bro na for like Rosina Dabinot Kromzari ai Rosie Dabinot lai Dabinot Rosie kay yang cara ke idi Bangkok Jamthong chai Bangkok no sabu do ha bani Rosie Rosie nungai di bo hai dar je di chacha de Rosie krai ini mana krai cha hidang thongi nini karam gi LB da yauba macha do ini nini karam da yauba macha do nang ro cha kange macha sana kange hui nang nai gel bi da kwai lai ba krai ai nini karam gel bi da krai kanu khana do krai Wal ko tuira. Lai khana do aje dar je se ngasi dai normal mali aje bro gi LB lakpa duga data haplaga lagni ba tom tom bro Kromzari thagat chari bo nang nai gi LB lakpa thagat chari tom tom bro thagat chari aseng wa Rosie thaina gi do ningsingi loi khre matam do ai data nga saina loi khre ai gi tom tom bro ai gi da mata jam na khan ba ong aseng mai tom tom bro se ai nu sunung si da tom tom bro so na sunung si ba am nung si ba khale ko ai jam tom tom bro da mata khali ko aseng oni hit ingonda notification lakpai ni sono fono acha chak ising di aje bro chak ising di cha di tom tom bro chak ising thong ba loi tri hai arje kana no jinumi swal hai arje hai jinu tam kemsi to ro bai no gi kana mani ne Dabinot hanai matam do Rosie hanai matam do khallaga kana de matam do ga tawra gani na khan do khallaga kana de chakhe pa to khallaga kana dre matam do ga kare ibung ipa kana no du matam do khandra di matam do chakhara kai kana do ge কি খবর বহুত ভাল জিনু বহুত ভাল খবর আপনার খবর কেনেকা ভালনে ভালে আছো আপনার lại bolo ai ngasing thong bachai ibul phone
on okay okay Rosie aduna loina kaudriko adu loina kaudriko dajese inema lakbade gyan tabani lore inema lakbade gyan tabani lore thut chatlore ai ha chatlora ai chakan me na khai masa thabi nang chakan ne na khone ngatang na khone nai kra chi to koro ne kaudi dabino kani ki kaudino loi kaugora bani bai oire adudi bai hoi mata debi na khoi darje na khone kindu darje aidi loina khangi ko kaudri kauramani rodinang ibung ga loi kauramani ibung do nong phato phone mo to biune ibung grai dabino to nong phato phunga to biune ibung to grai ai nong phato pau so hang biune kai noi di grai ai cái phát ta bậc khăn bắt đại ta khăn là gần mình lấy mà thôi ibung đồ nông phát đâu ibung đồ số phone tàu biu ibung có mấy tàu đấy cái nông ai đi bộ con là phone tàu bao hàng ngũ cái nó cinta đồ cái gì WhatsApp tàu social media ta cái này ngắt tăng phẳng cái vậy sao nó nó thế này mi ai sẽ nông si vai sẽ cái này ít trên nào ai sẽ nông si vai sẽ nông phát đâu số cái này phone tàu rồi cái nông phát đâu hàng ngũ có mấy tàu đấy cái cover số có mấy tàu đấy cái mấy hàng ngũ cinta ibung dugai last ibung ngai na mai to mo kana migi nungsi bai se kare kai hai ni icheni na nungsi bai se thamoi di nungsi bai do aduni nungsi bai social media da kare Facebook ta WhatsApp ta dugagi kare YouTube ta nungsi ara ga du nungsi bodo ko deba adu di kare matang una pa nungsi ba ko du lo ra ga di kare nai mut kare adu nungsiba kaude nong phatok ibung ni ichan ni na phone to ranga wari chano su ibung ga wari chana bada nangi junggi nangi hero na su kare phatta su hai roi ibung ni na wari chano na khalla ga wari chano adu kare nate adu free mind da or nangi kare hero na kare ai chara di chana na tan di jana chana no adu di akhoi su hai banga mo ko nong ma lakke bye tumninge matan thabi tumninge mato rozi nangna yendem amubiga charaga fry toba recipe do aina thongba odi haima kanam chao yade ding jai kanam chao yade haikin haichu kanam chao yade ai dang chai hai acha kai ne dunani na arjemi ani shuradi phaba ithonda toba kai to het ibung da bud mai kai bra het ibung da phone to bud kai bra sono ngang nang singero wai sanari ai tom tom ro wai sanari ai da binot ad pangsha ta chai ni ai nó khone kai na kai met kai mo tom tom ro sa kai met kar bo khang thi mo pinto grabo ima tom tom ro hai to gre ni thoro koi ma kana oi kre to rozi kre an hai to se tom tom ro se I hai to gre ni thoro pin la buni ya re an hai to gre ya re tawre dabino aidi pangna chai du gai rozi adudu nangna chadana haudo yam mal nang jai da haudo yam mali aduga thongba da haudo thongba di hai ida ke ai no ya dene dar je tawre tum rosa kare blue big na aina kare jo men laga an hype to sang kare pin la bani bo kadang mesin laga hype to sang kare tum ro sorry hype to gi aina khangna hype to gi bani kento an hype to kare bani jo
Dabino chagadani mong chagadani mong chado hairagani chado the mong do haitadi kumai chado ge khá takuna roji nang na Roji matamdo video semba itu oyamiko nungsida matamdo video semai damak tang ngau ba khoi je kari cha du no kai jang thong du no heng kai cha du no na bazar to du ni boi je lupa chamanga makhuda jaw ba ka heng kai cha sina nga thong ba cha sida ok thong ba cha sida na kari ai thoroi thong ba cha sida nga thong ba is aina khali ni ko ai gi krai makho se khali ni heng kai cha ra kai to video sem de na atu matam da di loi ngore mukbang to bose pisa sang bani du kai video sem de no ke sum video sem bose pisa sang da bani mukbang to bose pisa yam sang hai tare mukbang ai se jam pisa sang bani du kai kana de hai tare mukbang se video pisa yam sang khulak ta le di pisa sang de ko du kai mapan da le di khang de ko mapan da le di pisa yam sang hai tare lei ba khot pa to ba khot pa loi cha pa khot pa gi mis kre sem khot pa pisa yam sang hai tare mapan le ba Jumda le yadi pisa chang bagi khulak krai akhoi bagan digi krai akhoi krai hingon digi krai sabji kara sema khulaga thido khulaga la mukbang sema ya ba dugai krai ma panda le yadi loi lei duni sa hairo krai hangam hairo phadigom hairo loi lei dunia ba ma panda le ga akhoi na mukbang to ga akhoi aduna akhoi krai punchi je ai hingdoira na ai gi family hingdoira na mukbang de hingandoira adugi krai wari malai ha ba du boto ai sana kare explain to re ba poto ina chari kholi se matam amada sum tawri ko adu aina pisa kare thok pai da ma tawri ni ko thok ta di mai tong chang am ya ba thok pai mai tawri khole chare hi khali ni ko si pisa se mai chari kholi se chamna khallaga last kare adu movement to kare last zero hai da re da adu zero last kare youtube ta mai zero hai da re matam ama to me ajik ting am dare ajik ti kare isa su kare thabak to ro bani isa su kare busy ho raha isa ki kare professional business to ro bani na jam busy ho raha tare adu ngam dare ajik ti loi ngam dare ajik ti loi phula tare oi ma ichan ra lai se is chumi ta kana noi he chumi ke oi nang hat lo do salah cái nó làm mình thì biết làm mình nè nungsi Davino ok thôi rồi itao làm itao thì biết là itao tu nè itao thì biết làm mình hát cái thôi nè ấy thang nó pro hey thang là sang một cái nó pro hey ấy lúc bé thang nó pro mi mà lại ngay si mi mà sẽ na xem cái gì lúc bé thang nó pro thang nó phèn bra pulau cái nó kavita common se cái này chân là khang thì chân rồi mà này chứ không phải tao thì biết lại boom welcome taibol darje kau deko kenana kau tiba kavita ai sing thong ba chai ai taibol hawi ta debit se haikat pernah lo deh asing mana Rozi Darje blue view Kavita sa kanano ne ikaw ko rin ni bu andu panini blue bigi Kavita sa kanano Kavita sa kanano Igi Chandra Susmara kanano siya Darje blue view piga eh Kavita sa kanano Rozi papa dum lady soli ai papa to kare Rozi aina Manipur ta matamda papa sum phone lai rabani phamba ga khotpa mapan thokba ngamdra bane ai chapada khangi krai nangi taw da kai di lai no hangi ai mani krai gwati lai ni ai mdu ka ma su khangi ai da lai du ka
ꯃꯄꯥꯟꯗꯤ ꯀꯗꯥꯏ ꯊꯣꯛꯇ꯭ꯔꯦ ꯃꯄꯥꯟꯗ ꯁꯨꯝ ꯌꯨꯝꯗ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯁꯨꯁꯃꯤꯇꯥ ꯅꯠꯇ꯭ꯔꯣ ꯑꯗꯨꯅꯦ ꯁꯨꯁꯃꯤꯇꯥꯔ ꯀꯩꯅꯣ ꯈꯪꯗꯦꯅꯦ ꯇꯨꯏꯁꯤ ꯔꯤꯟꯗꯥꯁꯦ ꯑꯩꯗꯤ ꯈꯪꯉꯤ ꯀꯕꯤꯇꯥꯁꯦ ꯁꯨꯁꯃꯥꯔ ꯀꯩꯅꯣ ꯈꯪꯗꯦ ꯑꯟꯇꯣꯞꯄꯅꯤ ꯁꯨꯁꯃꯤꯇꯥ ꯅꯠꯇ꯭ꯔꯣ ꯑꯗꯨꯅꯦ ꯑꯩꯗꯣ ꯁꯨꯁꯃꯤꯇꯥꯔ ꯀꯩꯅꯣ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯩꯁꯨ ꯏꯪꯁꯜꯂꯛꯑꯦ ꯌꯦꯡꯉꯨ ꯀꯣ ꯗꯥꯕꯤꯅꯣꯠ ꯃꯣꯏ ꯍꯤꯇꯔ ꯂꯩ ꯍꯤꯇꯔꯅꯒꯔꯦ ꯁꯥꯜꯂꯤꯗ ꯍꯤꯇꯔ ꯂꯩ ꯃꯣꯏ ꯍꯤꯇꯔꯅꯒꯔꯦ ꯔꯨꯝꯗꯣ ꯍꯤꯇꯔ ꯐꯖꯅ ꯊꯝꯃꯕꯅꯤ ꯀꯦꯝꯁꯤ ꯌꯥꯔꯖꯕ꯭ꯔꯣ ꯇꯣꯝꯗꯕ꯭ꯔꯣ ꯀꯦꯝꯁꯤꯗꯤ ꯀꯗꯥꯏ ꯀꯩꯅꯣ ꯊꯣꯡꯉꯤ ꯆꯤꯛꯀꯟ ꯊꯣꯡꯉꯤ ꯆꯤꯛꯀꯟꯗꯣ ꯀꯗꯥꯏ ꯆꯥꯗ꯭ꯔꯤ ꯇꯥꯏꯕꯣ ꯅꯪꯁꯨ ꯉꯥꯎꯔꯕ ꯑꯩ ꯈꯪꯗꯦ ꯍꯥ ꯀꯅꯥꯅꯣ ꯀꯕꯤꯇꯥ ꯈꯨꯃꯟꯁꯦ ꯏꯆꯟꯗ꯭ꯔꯥ ꯐꯨꯗꯠꯂꯒꯦ ꯏꯆꯟꯗ ꯀꯅꯥꯅꯣ ꯈꯪꯗꯦ ꯏꯆꯟ ꯃꯥꯜꯂꯦꯕꯣ ꯑꯩ ꯈꯪꯕꯗ ꯃꯣꯏ ꯏꯆꯟꯁꯤ ꯌꯥꯝꯅ ꯀꯔꯟ ꯇꯝ ꯇꯧꯔꯦ ꯌꯥꯝꯅ ꯏꯆꯟ ꯃꯥꯜꯂꯤꯀꯣ ꯁꯨꯁꯃꯤꯇꯥ ꯃꯥꯜꯂꯤ ꯑꯁꯤꯁꯦ ꯑꯩ ꯈꯪꯉꯦ ꯃꯥ ꯏꯆꯟ ꯃꯥꯜꯂꯤ ꯏꯆꯟ ꯑꯣꯏꯔꯝꯒꯅꯤ ꯁꯨꯁꯃꯤꯇꯥꯔꯣ ꯑꯗꯨꯅꯦ ꯁꯨꯁꯃꯤꯇꯥ ꯑꯣꯏꯔꯝꯒꯅꯤ ꯏꯇꯣꯝ ꯇꯝꯕ꯭ꯔꯣ ꯑꯩ ꯈꯪꯉꯤ ꯁꯨꯁꯃꯤꯇꯥ ꯑꯣꯏꯔꯝꯒꯅꯤ ꯑꯣꯟꯗꯒ ꯗꯥꯁꯦ ꯀꯥꯏ ꯀꯧꯏ ꯍꯥꯠꯀꯦ ꯅꯥꯀꯣ ꯂꯩꯔꯝꯃꯦ ꯑꯩ ꯅꯨꯄꯥꯒꯤ ꯀꯣꯜ ꯂꯥꯛꯑꯦ ꯉꯥꯏꯍꯥꯛ ꯂꯩꯔꯛ ꯂꯥꯛꯀꯦꯀꯣ ꯍꯣꯏ ꯔꯣꯖꯦ ꯉꯥꯛꯇꯅ ꯂꯥꯛꯑꯣ ꯗꯥꯁꯦ ꯑꯩ ꯈꯪꯕꯤꯗꯔꯦ ꯑꯩ ꯆꯠꯂꯒꯦ ꯁꯨꯁꯃꯤꯇꯥ ꯅꯠꯇ꯭ꯔꯣ ꯃꯃꯤꯡꯗꯣ ꯍꯥꯏꯔꯝꯕꯅꯦ ꯐꯖꯅ ꯀꯣꯛꯀ ꯁꯥꯏꯕ ꯅꯣꯏ ꯑꯥꯏꯗꯤꯁꯦ ꯑꯩ ꯈꯪꯕꯨ ꯈꯪꯗꯦꯅꯦ ꯀꯅꯥꯅꯦ ꯀꯩꯅꯣ ꯏꯆꯟ ꯁꯨꯁꯃꯤꯇꯥ ꯅꯠꯇ꯭ꯔꯣ ꯏꯆꯟ ꯁꯨꯁꯃꯤꯇꯥ ꯑꯣꯏꯔꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯏꯕꯨꯡꯅꯤ ꯍꯥꯏꯅ ꯀꯅꯥꯅꯣ ꯏꯇꯥꯎ ꯈꯨꯃꯟꯁꯦ ꯑꯩꯁꯨ ꯈꯪꯗꯦ ꯏꯇꯥꯎ ꯀꯅꯥꯅꯣꯕꯣ ꯍꯪꯉꯨ ꯀꯅꯥꯅꯣ ꯍꯪꯉꯨ ꯅꯠꯇꯦ ꯗꯥꯁꯦ ꯀꯅꯥꯅꯣ ꯑꯗꯨꯗꯤ ꯀꯕꯤꯇꯥ ꯈꯨꯃꯟ ꯀꯅꯥꯅꯣ ꯃꯊꯥ ꯁꯥꯏ ꯑꯩꯁꯨ ꯃꯊꯥ ꯁꯥꯏꯌꯦ ꯇꯣꯝꯇꯝꯕ꯭ꯔꯣ ꯀꯣꯛꯀꯗ ꯂꯩꯗꯣꯔꯦ ꯍꯣꯏ ꯀꯅꯥꯅꯣ ꯍꯣꯏ ꯀꯅꯥꯅꯣ ꯍꯣꯏ ꯊꯥꯡꯕ꯭ꯔꯣ ꯍꯣꯏ ꯑꯩꯒꯤ ꯍꯣꯏ ꯅꯨꯄꯤ ꯊꯥꯡꯕ꯭ꯔꯣ ꯀꯅꯥꯅꯣ ꯂꯥꯛꯏ ꯊꯥꯡꯕ꯭ꯔꯣ ꯊꯥꯡ ꯐꯦꯡꯗꯣꯛꯑꯀꯦ ꯊꯥꯡꯕ꯭ꯔꯣ ꯊꯥꯡ ꯐꯦꯡꯗꯣꯛ ꯂꯩꯕ꯭ꯔꯥ ꯊꯥꯡꯕ꯭ꯔꯣ ꯀꯅꯥꯅꯣ ꯂꯥꯛꯏ ꯊꯥꯡ ꯐꯦꯡꯒꯦ ꯉꯁꯤ ꯅꯨꯄꯤ ꯑꯣꯏ ꯅꯨꯄꯤ ꯊꯥꯡꯕ꯭ꯔꯣ ꯑꯩ ꯂꯥꯡꯕꯗ ꯅꯨꯄꯤꯅ ꯉꯁꯤ ꯍꯥꯠ ꯇꯥꯔꯦꯕꯣ ꯃꯊꯪ ꯈꯨꯃꯟ ꯍꯥꯏ ꯈꯨꯃꯟ ꯍꯥꯏ ꯈꯪꯅꯁꯤ ꯈꯨꯃꯟ ꯈꯪꯅꯧ ꯈꯨꯃꯟ ꯈꯪꯅꯧ ꯗꯥꯏꯕꯣꯜ ꯑꯩ ꯗꯤꯄꯤ ꯑꯣꯟꯕꯗ ꯈꯪꯗꯔꯦ ꯅꯨꯄꯤ ꯊꯥꯡꯕ꯭ꯔꯣꯒꯦ ꯀꯅꯥꯅ ꯂꯥꯛꯏꯁꯦ ꯈꯪꯗꯦ ꯈꯨꯃꯟ ꯂꯥꯛꯑꯦ ꯈꯨꯃꯟꯁꯦ ꯉꯁꯤ ꯖꯥꯟꯒꯦ ꯑꯩꯁꯨ ꯅꯍꯥꯟꯗꯩ ꯀꯕꯤꯇꯥ ꯈꯨꯃꯟꯁꯤ ꯖꯅꯥꯅꯣ ꯍꯥꯏꯅ ꯃꯊꯥ ꯁꯥꯅ ꯂꯩꯔꯤꯃꯤ ꯑꯩꯒꯤ ꯌꯨꯇꯨꯕꯀ ꯆꯪꯗꯕꯅꯤꯅ ꯈꯪꯗꯦ ꯀꯅꯥꯅꯣ ꯏꯆꯟ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯈꯪꯕꯗ ꯑꯁꯤꯁꯦ ꯀꯗꯥꯏꯒꯤ ꯁꯨꯁꯃꯤꯇꯥ ꯏꯆꯟ ꯑꯣꯏꯔꯝꯒꯅꯤ ꯅꯠꯇ ꯐꯨꯗꯠꯀꯦꯅ ꯃꯥ ꯑꯇꯣꯞꯄ ꯑꯦꯜꯕꯤꯗ ꯂꯥꯛꯑꯒ ꯃꯥ ꯇꯧꯔꯒ ꯀꯥꯔꯟ ꯇꯧꯔꯨꯕꯗ ꯁꯤ ꯇꯥꯔꯒ ꯃꯥ ꯈꯪꯉ ꯍꯣꯏꯅꯦ ꯅꯤꯄꯤ ꯑꯣꯟꯕꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯣꯏꯅ ꯀꯣꯛꯁꯥꯏ ꯗꯤꯄꯤꯒ ꯃꯃꯤꯡ ꯑꯣꯏꯅ ꯀꯕꯤꯇꯥ ꯃꯃꯤꯡꯁꯨ ꯑꯣꯟꯊꯣꯛꯄꯅꯤꯅꯦ ꯃꯃꯤꯡꯁꯨ ꯑꯣꯟꯊꯣꯛꯄꯁꯤꯒ ꯀꯣꯛ ꯁꯥꯏ ꯍꯥꯏꯇꯥꯔꯦ ꯗꯤꯄꯤꯗ ꯑꯣꯟꯊꯣꯛꯄ ꯅꯠꯇꯦꯅꯦ ꯃꯃꯤꯡꯁꯨ ꯑꯣꯟꯊꯣꯛꯄꯅꯤ ꯇꯧꯔꯤꯁꯦ ꯏꯇꯥꯎ ꯑꯩ ꯆꯥꯛ ꯆꯥꯈꯤꯒꯦ ꯈꯨꯃꯟ ꯇꯝ ꯂꯩꯍꯧꯀꯣ ꯈꯨꯃꯟ ꯇꯥꯝ ꯂꯩꯍꯧꯀꯣ ꯍꯥꯏ ꯑꯣ ꯏꯇꯥꯎ ꯆꯥꯛ ꯆꯥꯔꯣ ꯀꯕꯤꯇꯥ ꯍꯥꯟꯅꯒꯤ ꯗꯤꯄꯤꯗꯣ ꯍꯣꯝꯄꯛ ꯑꯃꯇ ꯌꯦꯡꯁꯤ ꯀꯕꯤꯇꯥ ꯍꯥꯟꯅꯒꯤ ꯗꯤꯄꯤꯗꯣ ꯍꯣꯄꯛ ꯑꯃꯠꯇ ꯌꯦꯡꯁꯤ ꯍꯥꯟꯅꯒꯤ ꯗꯤꯄꯤꯗꯣ ꯌꯦꯡꯁꯤ ꯂꯥꯏ ꯕꯣꯂꯣ ꯍꯣꯏ ꯇꯥꯏꯕꯣ ꯍꯣ ꯂꯥꯏ ꯀꯧꯔꯦ ꯀꯕꯤꯇꯥꯅ ꯁꯨꯁꯃꯤꯇꯥ ꯈꯨꯃꯟ ꯍꯥꯏꯅ ꯀꯧꯕ ꯃꯃꯤꯡꯅ ꯀꯥꯎꯊꯣꯛꯈ꯭ꯔꯦꯅꯦ ꯃꯥꯏꯗꯣ ꯁꯨꯁꯃꯤꯇꯥ ꯍꯥꯏꯅ ꯀꯧꯕ ꯁꯨꯁꯃꯤꯇꯥ ꯆꯅꯨ ꯍꯥꯏꯅ ꯖꯨꯂꯥꯏ ꯂꯥꯛꯏꯍꯦ ꯑꯣ ꯗꯨꯂꯥꯏ ꯆꯥꯛ ꯆꯥꯔꯕꯣ ꯗꯨꯂꯥꯏ ꯗꯨꯂꯥꯏ ꯆꯥꯛ ꯆꯥꯔꯕꯣ ꯈꯨꯃꯟ ꯁꯛ
ꯁꯛ ꯈꯪꯉꯤ ꯈꯨꯝꯕꯤꯗꯦ ꯁꯛ ꯌꯥꯝ ꯀꯥꯏ ꯍꯥꯏꯔꯣ ꯈꯨꯝꯕꯤꯗꯦ ꯍꯣꯏ ꯗꯨꯂꯥꯏ ꯈꯨꯝꯃꯨꯅꯦ ꯈꯨꯃꯟꯁꯦ ꯀꯧꯏꯁꯦ ꯈꯨꯝꯕ ꯅꯠꯇ꯭ꯔꯥ ꯏꯆꯥꯅꯨꯄꯤ ꯂꯥꯛꯑꯦ ꯍꯣꯏ ꯗꯨꯂꯥꯏ ꯍꯣꯏ ꯗꯨꯂꯥꯏ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯗꯨꯂꯥꯏ ꯗꯨꯒꯥꯏꯗꯤ ꯏꯪꯉꯝꯃ ꯇꯥꯏꯕꯣ ꯂꯩ ꯅꯪꯒꯤ ꯑꯦꯜꯂꯤꯕꯤꯗ ꯂꯥꯛꯏꯗꯣ ꯈꯪꯗꯦ ꯑꯁꯤꯗꯤ ꯀꯔꯥꯏ ꯑꯥꯏ ꯄꯤ ꯑꯦꯁꯅ ꯈꯪꯕ ꯇꯥꯕꯅꯤ ꯇꯣꯝꯇꯣꯝꯕ꯭ꯔꯣꯅ ꯈꯪꯕ ꯇꯥꯕꯅꯤ ꯇꯣꯝꯇꯣꯝꯕ꯭ꯔꯣꯅ ꯑꯦꯜꯕꯤꯗ ꯂꯩꯕꯅꯤꯅ ꯈꯪ ꯇꯥꯕꯅꯤ ꯇꯣꯝꯇꯣꯝꯕ꯭ꯔꯣ ꯅꯪ ꯃꯃꯤꯡꯗꯣ ꯍꯥꯏ ꯅꯪꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯑꯦ ꯍꯥꯏꯗ ꯅꯪ ꯍꯥꯏ ꯉꯝꯗꯦ ꯀꯅꯥꯅꯣ ꯍꯥꯏꯗꯣ ꯑꯗꯨꯒ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯉꯁꯤꯇ ꯂꯥꯛꯑꯒ ꯑꯩ ꯀꯃꯥꯏꯅ ꯈꯪꯗꯣꯏꯒꯦ ꯇꯣꯝꯇꯣꯝꯕ꯭ꯔꯣꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯏ ꯍꯥꯏꯌꯦ ꯑꯁꯤꯗꯤ ꯀꯗꯥꯏ ꯑꯣ ꯀꯩꯅꯣꯅꯦ ꯗꯤꯄꯤꯒ ꯆꯦꯟꯖ ꯇꯧꯔꯝꯃꯕꯣ ꯗꯤꯄꯤ ꯑꯣꯟꯕꯁꯤꯅ ꯀꯣꯛ ꯁꯥꯏ ꯑꯩ ꯆꯦꯖꯨꯂꯥꯏ ꯑꯩ ꯃꯣꯏꯅ ꯃꯁꯛ ꯈꯪꯕꯤꯗꯔꯦ ꯆꯦꯟꯖꯨꯂꯥꯏ ꯑꯩ ꯃꯣꯏꯅ ꯃꯁꯛ ꯈꯪꯕꯤꯗꯔꯦ ꯗꯨꯂꯥꯏ ꯀꯅꯥꯅꯣ ꯁꯤꯁꯦ ꯀꯕꯤꯇꯥ ꯈꯨꯃꯟꯁꯦ ꯄꯦꯜꯂꯕꯅꯤꯕꯣ ꯗꯤꯄꯤ ꯑꯣꯟꯗ꯭ꯔꯤꯉꯩꯗꯩ ꯈꯪꯉꯤ ꯑꯣꯟꯕꯗꯩꯗꯤ ꯕ꯭ꯂꯥꯏꯟ ꯆꯠꯂꯤ ꯑꯩ ꯃꯤꯗꯤ ꯌꯥꯗꯅ ꯇꯧꯔꯤꯅꯦ ꯑꯗꯨꯗꯣ ꯇꯣꯝꯇꯣꯝꯕ꯭ꯔꯣ ꯃꯃꯤꯠꯇꯣ ꯌꯥꯗꯅ ꯇꯧꯔꯤꯅꯤ ꯑꯍꯟ ꯑꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯃꯃꯤꯠ ꯌꯥꯗ꯭ꯔꯦ ꯀꯅꯥꯅꯅꯣ ꯍꯣꯏ ꯀꯅꯥꯅꯣ ꯀꯕꯤꯇꯥꯗ ꯈꯪꯗ꯭ꯔꯤꯁꯦ ꯗꯨꯂꯥꯏ ꯀꯕꯤꯇꯥꯁꯦ ꯀꯅꯥꯅꯣꯅꯦ ꯑꯩꯁꯨ ꯉꯁꯥꯏꯅ ꯉꯁꯤꯅ ꯑꯍꯥꯟꯕ ꯂꯥꯛꯄꯅꯤ ꯗꯥꯔꯁꯦ ꯑꯣ ꯉꯁꯤꯅ ꯑꯍꯥꯟꯕ ꯂꯥꯛꯄꯅꯤ ꯗꯥꯔꯁꯦ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯒꯤꯗꯃꯛꯇ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯣꯟꯊꯣꯛꯄꯅꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯇ ꯂꯥꯛꯄꯅꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯗꯨꯂꯥꯏ ꯀꯅꯥꯅꯣ ꯀꯕꯤꯇꯥꯁꯦ ꯑꯥꯏꯗꯤ ꯑꯣꯜꯂꯒ ꯂꯥꯛꯀꯅꯨꯀꯣ ꯀꯣꯛ ꯉꯥꯎꯏꯀꯣ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯒ ꯂꯥꯁꯇꯅꯦ ꯇꯔꯥꯝꯅ ꯑꯣꯛꯄ ꯂꯣꯏ ꯄꯥꯏꯈꯤꯅꯤꯀꯣ ꯀꯕꯤꯇꯥꯁꯦ ꯃꯤꯅꯤ ꯑꯩ ꯇꯧꯅ ꯅꯪ ꯇꯧꯅ ꯑꯔꯦ ꯑꯩ ꯇꯧꯅ ꯃꯤꯅꯤ ꯍꯥꯏꯕꯗꯣ ꯃꯃꯤꯡꯗꯣ ꯀꯔꯥꯏ ꯃꯥꯒꯤ ꯀꯔꯥꯏ ꯃꯃꯤꯡꯗꯣ ꯀꯔꯤ ꯃꯃꯤꯡꯅꯣ ꯀꯔꯝꯕ ꯑꯥꯏꯗꯤꯗ ꯂꯩꯔꯝꯃꯤꯅꯣ ꯀꯔꯥꯏ ꯑꯍꯥꯟꯕ ꯂꯥꯛꯏꯔꯅ ꯍꯥꯟꯅꯗꯒꯤ ꯀꯔꯥꯏ ꯑꯦꯜꯕꯤꯗ ꯂꯩꯕ ꯃꯤꯔꯣ ꯑꯗꯨꯅꯤ ꯍꯪꯉꯤꯁꯤ ꯃꯤꯗꯤ ꯑꯩꯁꯨ ꯈꯪꯉꯦ ꯃꯤ ꯅꯠꯇꯗꯤ ꯀꯅꯥꯅ ꯀꯔꯥꯏ ꯁꯟꯅ ꯀꯔꯥꯏ ꯀꯣꯃꯦꯟ ꯇꯧꯔꯛꯇꯣꯏꯕ ꯍꯥ ꯗꯨꯂꯥꯏ ꯅꯪ ꯈꯪꯗꯦ ꯑꯩ ꯇꯦꯖꯪ ꯈꯪꯗꯦ ꯑꯩ ꯅꯧꯅ ꯑꯦꯜꯕꯤ ꯊꯥꯔꯛꯄꯒꯤ ꯋꯦꯜꯀꯝ ꯇꯧꯕꯒ ꯃꯥꯜꯂꯤ ꯅꯧꯅ ꯑꯗꯨꯅꯤ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯒꯤꯗꯃꯛꯇ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯗꯤ ꯑꯩ ꯑꯍꯥꯟꯕ ꯑꯦꯜꯕꯤ ꯊꯥꯕꯅꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯅ ꯁꯣꯏꯕ ꯈꯣꯠꯄ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯗꯨꯗꯒꯤ ꯑꯩꯅ ꯀꯔꯥꯏ ꯈꯪꯗꯕ ꯀꯔꯥꯏ ꯋꯥꯈꯜꯗ ꯀꯔꯥꯏ ꯈꯪꯗꯕꯁꯨ ꯃꯌꯥꯝꯅ ꯁꯥꯎꯕꯤꯕ ꯌꯥꯗꯦ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯑꯩꯁ ꯇꯣꯝꯇꯣꯝꯕ꯭ꯔꯣ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯉꯨ ꯀꯕꯤꯇꯥ ꯑꯩ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯊꯥꯗꯣꯛꯅ ꯆꯠꯈꯤꯔꯣꯏ ꯇꯥꯏꯕꯣꯜ ꯏꯕꯨꯡ ꯕꯤꯁꯣꯔꯨꯞꯀꯤ ꯀꯔꯤ ꯏꯕꯨꯡ ꯕꯤꯁꯣꯔꯨꯞꯀꯤ ꯂꯥꯏꯞꯇ ꯂꯥꯛꯑꯣ ꯀꯧꯕꯅꯤ ꯅꯣꯇꯤ ꯂꯥꯛꯇꯦ ꯑꯩ ꯇꯣꯝꯇꯣꯝꯕ꯭ꯔꯣ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯑꯒ ꯃꯥꯅ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯀꯔꯤ ꯊꯥꯗꯣꯛ ꯆꯠꯇꯣꯏꯕ ꯅꯣ 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 ꯗꯤꯁ ꯏꯁ ꯅꯣ ꯅꯣꯒ ꯇꯧꯔꯛꯀꯅꯨ ꯆꯥꯛ ꯆꯥꯔꯣꯏꯗ꯭ꯔꯥ ꯅꯣ 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 ꯑꯥꯔꯖꯦꯒꯤ ꯑꯦꯜꯕꯤꯗ ꯊꯥꯗꯣꯛꯑꯒ ꯆꯠꯄ ꯃꯤ ꯅꯠꯇꯦ ꯇꯣꯝꯇꯣꯝꯕ꯭ꯔꯣꯁꯦ ꯂꯥꯛ ꯀꯔꯥꯏ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩꯂꯣꯟꯗ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ ꯀꯩꯅꯣꯝꯃ ꯂꯥꯛꯁꯅꯨ ꯀꯔꯥꯏ ꯅꯣꯡ ꯅꯨꯡꯁꯤ ꯂꯥꯛꯈ꯭ꯔꯁꯅꯨ ꯀꯔꯥꯏ ꯑꯥꯔꯖꯦꯒꯤ ꯑꯦꯜꯕꯤꯗ ꯊꯥꯗꯣꯛ ꯆꯠꯂꯣꯏ ꯍꯥꯏꯕ ꯇꯥꯏꯞꯇ ꯂꯩꯕ ꯃꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯑꯗꯨꯝ ꯇꯧ ꯂꯩ ꯃꯊꯧ ꯂꯩꯇꯕꯅꯤ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯍꯥꯏ ꯗꯥ ꯑꯥꯔꯖꯦ ꯙꯟ ꯆꯨꯝꯃꯤ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯉꯁꯤ ꯂꯨꯄꯥ 200 ꯁꯨꯄꯔ ꯆꯥꯠ ꯐꯪꯖꯧꯋꯤ ꯑꯩ ꯕꯥ ꯇꯣꯝꯇꯣꯝꯕ꯭ꯔꯣ ꯅꯪ ꯂꯨꯄꯥ 100 ꯑꯩ ꯂꯨꯄꯥ 10ꯕꯨ ꯐꯪꯗ꯭ꯔꯤꯕꯣ ꯅꯪꯕꯨ ꯙꯨꯠ ꯅꯪꯅ ꯂꯨꯄꯥ 100 ꯐꯪꯉꯤ ꯑꯩ ꯂꯨꯄꯥ 10 ꯕꯨ ꯁꯨꯄꯔ ꯆꯥꯠ ꯐꯪꯗ꯭ꯔꯤꯕ ꯑꯟꯗꯣꯛꯄꯅꯤꯕꯣ ꯇꯣꯝꯇꯣꯝꯕ꯭ꯔꯣ ꯅꯪ ꯂꯥꯏꯕꯛ ꯐꯩꯕꯣ ꯅꯪ ꯀꯩ ꯆꯥꯛ ꯁꯤꯗ ꯄꯨꯔꯛꯇꯣꯏꯔꯣ ꯑꯩꯗꯤ ꯀꯔꯥꯏ ꯂꯨꯄꯥ 10ꯕꯨ ꯐꯪꯗꯦ ꯁꯨꯄꯔ ꯆꯥꯠꯇꯣ ꯅꯪ ꯂꯨꯄꯥ 100 ꯐꯪꯉꯤ ꯕꯥ ꯃꯝ ꯆꯥꯔꯤ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯆꯥꯎ ꯆꯥꯎ ꯗꯥ ꯑꯥꯔꯖꯦ ꯀꯔꯤ ꯂꯝꯅꯣ ꯈꯪꯗꯦ ꯑꯩ ꯂꯝ ꯑꯩ ꯂꯝ ꯈꯪꯗꯦ ꯑꯩ ꯀꯔꯥꯏꯗ ꯂꯋꯥꯏꯗ ꯂꯩꯔ ꯂꯥꯛꯄꯅꯤ ꯈꯪꯗꯦ ꯂꯝꯒ ꯇꯣꯝꯇꯣꯝꯕ꯭ꯔꯣ ꯂꯨꯄꯥ 100 ꯐꯪꯉꯤ ꯑꯗꯨꯒ ꯑꯩꯅ ꯂꯨꯄꯥ 10ꯕꯨ ꯐꯪꯗꯦ ꯁꯨꯄꯔ ꯆꯥꯠ ꯋꯥꯔꯤ ꯂꯩ
चारो कनानो चार दार जे कई लमनो ए लम लवाई गिनी आरसी आइना कोने दुलाइना दुलाई कनानो खंदे कविता से बो अनोक पनी बो ai nate he nang mom charo ai cha gi ro ye wa na je kai lam no ai mathang dei scan shot oina pai ni kre scanner oina pai मेरा रूम रेंट के लिए 50K चाहिए ना मैं इसके ना ममांग तो खिल लगे तुम बोलो नुगाई ममांग तो करे ना कि करे हिसाब के खाता तो करे पैसा लगने हैं हिसाब कहता तो पैसा लगे तो खरा खरा खोला ले कोलम तो ना इस मेरा रूम रेंट 50K चाहिए है ना हमारे रूम ने खोज लगा मीने एलबी तो वो तो मैं मुझे अब नंग तो मैंने इसके ना तो ममांग थम जा लगने हैं तो मेरा रूम रेंट चाहिए है ना तो मैंने खाता कोलम तो इस लगने लाइक तो पास ले हुआ तो रूम रेंट नंग पिला पड़ जाऊंगा ना जेता लगे लमसु हाइदे लाइक दैट नंग ममिंग हाइदे दे हाइरोय ओ चनु लाइ चनु वेलकम आरजे ओ चनु वेलकम चनु चक्साराबो जुलाई ना आरजे कविता तद लगे रो तद लगे ना आरजे केमसी आकाश सिंगा से कना जुलाई कौले केनो ना दुगा आकाश लाइक तो बिरबनी कनानो आकाश से चनु आइना तुम दार जे दा जीके गेली बिदा लाओ हेट नंग कनानो हाइरामुआन से चनु आइ चनु न करे भाई बोल आय करे आकाश हाय आरजे चारे आईपीएस लव यू कविता चनु आरजे ब्रोगी एलबी थारी नथे लाली सनारे मिया लाली सनारी ने होय आकाश सिंह कविता खंगबनी ए कनो ए कविता बोई खंग दे कविता आई खंग नहीं गई कना न खंग दे बो नंग मन ज्ञान में ताने बो कविता आई बो खंग दे न नंग ना आकाश नंग न करे कविता खंग नहीं गई ए खंग दे नंग कना न हाइरब जंगे चनु ए मैसेज कान बीदरे करे चनु ए की मैसेज खंग बीदरे चेचनु केएमसी जुलाई लव यू टू आई आकाश ओरिजिनल आईडी नि आरजे ब्रो एलबी दा थवाई जाओ जब तुम कनानो आकाश से खंगदे ने आईगी एलबी दा हामा लाई रना कना खंगना ब्रो खंगदे आकाश कांसुई चारे आकाश कांसुई चारे आरजे आईपीएस से आई मौ नि हन नि नो पनी चारे आकाश होय नंगी एलबी की न्यू आईगी एलबी दा नु बो रमाय तुम ब्रो शावय आदा आकाश एक राय खंगदना हंगबने कविता खंगला कनीता हाय चनु नाय कविता खंग कनानु तो करे चनु कविता से कनानु ने ई ज्ञान में ता देने बो हाय मचा सनाना मुंग लाय चिचनु ए कनानो हाइबियो ने कनानो कनाय आईपीएस हाइरो से कनानो चनु कनाय कविता से आज चलो रा करेगी जुलाई तनिंग बो चेन जुलाई ने को करे चेन जुलाई मचा हाय चक चारू चो तुम रो नाम खन गरे मचा सना हाय दगे चारोय आज कविता दी कविता नी ए खंग दे चनु न कोक साई एलबी का था त बनी ना एलबी का जाऊ त बनी नोई की करे आई आईडी बराम से ज्ञान में ता देखो सिस्टर कविता आई सुक चारो आई सुक चारो है करी चारो दिबा कराई वखल त चारो दिनो सिस्टर चनु सोमीगी एलबी दा जॉइन ओइबदो सोमीगी एलबी तगी नो दा सब तो खबनी आइना ओ आकाश थैंक यू आकाश आई करे सब तो वो तो उधर खन देखो नंगा ही करे
ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯀꯔꯦ ꯑꯩꯒꯤ ꯀꯔꯦ ꯚꯤꯗꯤꯑꯣꯗ ꯀꯔꯦ ꯀꯣꯃꯦꯟ ꯊꯥꯔꯝꯃꯗꯤ ꯈꯪꯉꯅꯤ ꯊꯥꯔꯝꯗꯗꯤ ꯑꯩꯗꯤ ꯈꯪꯉꯣꯏꯀꯣ ꯀꯣꯃꯦꯟ ꯊꯥꯔꯝꯃꯗꯤ ꯅꯉꯣꯟꯗ ꯑꯩ ꯔꯤꯇꯔꯟ ꯇꯧꯕ ꯌꯥꯅꯤꯀꯣ ꯅꯉꯣꯟꯗ ꯀꯣꯃꯦꯟ ꯊꯥꯔꯝꯗꯗꯤ ꯑꯩꯗꯤ ꯀꯣꯃꯦꯟ ꯑꯩ ꯔꯤꯇꯔꯟ ꯇꯧꯔꯝꯃꯣꯏ ꯑꯩ ꯈꯪꯕꯗ ꯁꯥꯎꯕ ꯌꯥꯗꯦ ꯅꯪ ꯀꯔꯥꯏ ꯀꯣꯃꯦꯟ ꯊꯥꯔꯝꯃꯣ ꯑꯩ ꯅꯪ ꯀꯣꯃꯦꯟ ꯐꯪꯗꯦꯕ ꯅꯪ ꯀꯣꯃꯦꯟ ꯂꯥꯛꯑꯝꯃꯗꯤ ꯑꯩꯉꯣꯟꯗ ꯖꯣꯏꯟ ꯇꯧꯕ ꯈꯪꯉꯣꯏ ꯅꯪꯗꯤ ꯀꯔꯥꯏ ꯇꯧꯈ꯭ꯔꯕꯅꯤꯗꯤ ꯈꯪꯗꯦꯀꯣ ꯑꯩ ꯆꯠꯂꯒꯦ ꯑꯗꯨꯗꯤ ꯑꯣꯏꯔꯗꯤ ꯀꯩꯅ ꯁꯨꯝ ꯁꯥꯎꯅꯔꯤꯕ ꯆꯠꯂꯒꯦ ꯇꯥꯏ ꯅꯪ ꯈꯪꯉꯤ ꯆꯤꯠ ꯇꯧꯅꯨ ꯑꯩ ꯈꯪꯉꯤ ꯆꯤꯠ ꯇꯧꯅꯨ ꯀꯅꯥꯅꯣ ꯑꯩꯁꯦ ꯆꯦ ꯖꯨꯂꯥꯏ ꯀꯔꯤꯅꯣ ꯈꯪꯗꯦ ꯆꯥꯛ ꯆꯥꯎ ꯍꯥꯏꯕ ꯆꯥꯛ ꯆꯥꯎ ꯆꯥꯔꯣꯏ ꯁꯨꯛ ꯆꯥꯏ ꯑꯀꯥꯁ ꯆꯠꯂꯁꯤ ꯗꯥꯖꯦꯅ ꯑꯩꯈꯣꯏ ꯕꯥꯅꯤ ꯃꯁꯛ ꯈꯪꯗꯔꯦ ꯈꯪꯗꯦ ꯀꯣꯛꯀ ꯁꯥꯏꯕꯣ ꯀꯔꯤ ꯆꯥꯁꯜꯂꯨꯅꯣ ꯆꯥꯁꯜꯂꯣꯏꯒꯦ ꯅꯪ ꯑꯩ ꯀꯔꯥꯏ ꯀꯩꯅꯣ ꯆꯥꯁꯤꯜꯂꯨꯔꯦ ꯀꯔꯥꯏ ꯑꯩꯈꯣꯏꯒꯤ ꯚꯤꯇꯥꯃꯤꯟ ꯗꯤ ꯆꯥꯁꯤꯜꯂꯨꯔꯦ ꯂꯤꯃꯣꯟꯒꯤ ꯁꯣꯔꯕꯣꯠ ꯊꯛꯆꯜꯂꯨꯔꯦ ꯑꯗꯨꯒꯤꯗꯃꯛꯇ ꯀꯔꯥꯏ ꯇꯧꯔꯤꯅꯤ आकाश चैनल नाही आज ब्रो जानी ना रे वो कीगू आई रे वो हमार माथा साथा खराब हो जाए रे कविता ले रुआ चेजुला केमसी एलबी अहमबला अदी अतुक यांगना नंबर नो कई आई नो खंदे जुलाई नंग हाई जे कोक साई एलबी अहमबला अदी अदुक यांगना कहीं आकाश nga che July nang saure arja koi tumi aje koi okno tumi ami koro manus oi manus macha hai kare chak aseng bai cha roi July da makta kya khangbi na macha thoi bisena chak sa roi na mas kare ai wakhal nungai tare kare July nangi da makta chak sa salu chalo Chare he. Dulagi wa idi. Chare he. Dulagi kada elbida. Chare. Talli he. Dulai wa ngang di krai. Direct ngang ko ni ne. Talli. He. Nawa lau de he. Tau da. Hết. Sono nang kanada na sono bono ga isan gare mo kanada. Pela bani phagi tauri ni. Aina chadra di lorina masa paabado aina nungsi mai paigudo akas chatlabo ai sono nang hat kile re mo ai dulai na no kare dulai nang na chak cha da ni kare nungsi mai paigi ni nang na sa du ga nang photo da yu ra bani nang nungsi mai paigi ne char noi na chena kare masa kha noi nang di kare masa pa bani na nungsi na sila di paigi ni aje aibu hat ke hai kana na hat ke hai no hoi ko dolok kavita dipi jang na siloi tom bro kare ma chu kok sa re kavita sa kana no khang de kok sa re aje ai pa de nang bu nang u re nangi nahan gi kare short video da ura bani ko adu short video amuk te na te Facebook ta sunang adu photo da yu ura bani hana Facebook ta do gi kare nangi short video da yu ura bani adu photo tai bol nangi elbita singai kayaknya singai aja nang na kali nupido ai nate o arji kang de nang orang mana aina thokpa de ipela bani ai kade nang orang mana nasa da pa da to la nasa khara noi bodo nang ro nogi chiche ka nang khara manna bodo nang orang mani nei khangi ba kala keno set po sari set po da surida set po kano bani adu nang orang pa bodo di nang o da so nang amado orang mani noi chiche ka nang sakka khara manna ai tare masaka amado ai nang sori do ya nang adu nang orang mani khang adu ani marak ta di amado orang mani hai কত লুকাই বা দিন কত লুকাই বা একদিন লুকাই বা দুদিন লুকাই বা 3 দিনও তো ধরা পড়বো না নি আর কত লুকাই বা আইদা masih RJC ngasi
ꯑꯩ ꯈꯪꯉꯦ ꯅꯪ ꯑꯣꯏꯔꯝꯒꯅꯤꯍꯦ ꯑꯩꯅ ꯅꯍꯥꯟ ꯀꯗꯥꯏ ꯐꯦꯁꯕꯨꯛꯇꯁꯨ ꯎꯈ꯭ꯔꯕ ꯅꯪꯒꯤ ꯀꯗꯥꯏ ꯑꯅꯤꯇꯥꯒꯤ ꯀꯗꯥꯏ ꯄꯣꯁꯇ ꯎꯈ꯭ꯔꯕ ꯅꯪ ꯇꯥꯔꯁꯦ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯆꯦꯟꯖꯨꯂꯥꯏ ꯏꯁ ꯑꯖꯦ ꯐꯐꯥ ꯇꯨꯠ ꯐꯐꯥꯔ ꯐꯇꯥꯔ ꯍꯥꯏꯅ ꯍꯥꯏꯔꯛꯀꯅꯤꯀꯣ ꯐꯐꯥꯔꯥ ꯐꯇꯥꯔꯥ ꯈꯪꯗꯦ ꯏꯃꯥ ꯁꯤꯔꯦ ꯑꯩꯈꯣꯏ ꯗꯨꯀꯥꯟ ꯆꯠꯂꯨꯁꯤ ꯗꯨꯀꯥꯟ ꯆꯠꯂꯨꯁꯤ ꯅꯣꯡ ꯍꯧꯈꯔꯦ ꯃꯥꯏꯒꯤ ꯗꯨꯀꯥꯟ ꯆꯠꯂꯨꯒꯦꯅꯣ ꯁꯥꯅꯁꯨ ꯊꯣꯛꯈ꯭ꯔꯣ मारे खबर भेट्न आइसु ꯍꯣꯏ ꯑꯥꯔꯖꯦ ꯍꯥꯠꯂꯨ ꯑꯥꯔꯖꯦ ꯅꯪꯅꯤ ꯀꯩꯅꯣ ꯅꯪꯅꯤ ꯍꯥꯏꯗꯤ ꯆꯥꯔꯣ ꯆꯥꯔꯣ ꯍꯣꯏ ꯃꯣꯏꯗ ꯃꯥꯟꯕ ꯇꯨꯃꯤꯟ ꯂꯩ ꯑꯣ ꯂꯣꯁꯨꯏꯅ ꯅꯌꯥꯗ ꯅꯝꯗ꯭ꯔꯤꯉꯩꯗ ꯀꯩꯅꯣ ꯍꯥꯏꯁꯦ ꯄꯦꯜꯂꯕꯅꯦ ꯃꯆꯥꯊꯣꯏꯕꯤꯅ ꯀꯩꯅꯣ ꯉꯥꯡꯉꯤꯁꯤꯕꯨ ꯍꯠ ꯃꯣꯏꯗ ꯃꯥꯟꯕ ꯇꯨꯃꯤꯟ ꯂꯩ ꯂꯣꯁꯣꯔꯤꯅ ꯅꯌꯥꯗ ꯅꯝꯗ꯭ꯔꯤꯉꯩꯗ ꯎꯏ ꯃꯥ ꯁꯤꯔꯦ ꯂꯣꯁꯣꯔꯤ ꯅꯌꯥꯗ ꯂꯩ ꯄꯦꯜꯂꯕꯅꯤ ꯂꯣꯁꯣꯔꯤꯅ ꯎꯏ ꯀꯩ ꯋꯥꯉꯥꯡꯅꯣꯅꯦ ꯂꯣꯁꯣꯔꯤ ꯅꯌꯥꯗ ꯅꯝꯗ꯭ꯔꯤ ꯑꯩ ꯀꯤꯖꯔꯦꯕꯣ ꯅꯣꯏꯕꯨ ꯑꯣ ꯁꯥꯊꯤꯅꯨꯍꯦ ꯅꯣꯏꯁꯨ ꯅꯨꯄꯤ ꯅꯣꯏ ꯁꯥꯊꯤꯅꯨ ꯀꯤꯖꯔꯦꯕꯣ ꯅꯣꯏ ꯀꯔꯤ ꯀꯔꯤꯅꯣ ꯉꯥꯡꯉꯤꯁꯤꯕꯣ ꯁꯥꯊꯤꯔꯦꯕꯣ ꯅꯣꯏꯕꯣ ꯄꯦꯜꯂꯕꯅꯤꯕꯣ ꯑꯩ ꯀꯤꯕꯨ ꯀꯤꯖꯔꯦ ꯅꯣꯏꯒꯤ ꯑꯦꯜꯕꯤꯒ ꯂꯥꯛꯇꯣꯏꯁꯦ ꯑꯩ ꯑꯦꯜꯕꯤꯒ ꯊꯥꯅꯤꯡꯗ꯭ꯔꯦ ꯀꯤꯖꯔꯛꯑꯦꯕꯣ ꯇꯧꯔꯤ ꯂꯤꯂꯥꯁꯤꯡꯁꯦ ꯂꯣꯁꯨꯔꯤꯅ ꯅꯌꯥꯗ ꯅꯝꯈꯤ ꯀꯥꯏ ꯍꯣꯏ ꯃꯥ ꯁꯤꯔꯦ ꯇꯧꯔꯤꯁꯦ ꯑꯣꯏ ꯄꯦꯜꯂꯕꯅꯤꯍꯦ ꯑꯣ ꯄꯨꯟꯁꯤ ꯄꯦꯜꯂꯦ 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 ꯑꯗꯨ ꯅꯪ ꯂꯣꯁꯣꯔꯤ ꯄꯤꯖꯔꯒ ꯍꯥꯠꯀꯦ ꯑꯣ ꯍꯥꯠꯄꯤꯔꯅꯨ ꯌꯥꯔꯦ ꯑꯩꯒꯤ ꯅꯨꯄꯤ ꯂꯩ ꯅꯨꯄꯤꯅ ꯍꯥꯠꯈ꯭ꯔꯗꯤ ꯅꯨꯄꯤꯅ ꯀꯅꯥꯒ ꯂꯩꯗꯣꯏꯕ ꯑꯣ ꯁꯤꯖꯔꯒꯦ ꯍꯥꯠꯄꯤꯔꯅꯨ ꯅꯣꯏ ꯈꯨꯔꯨꯝꯖꯔꯒꯦ ꯅꯣꯏꯕꯨ ꯍꯥꯠꯄꯤꯔꯅꯨ ꯌꯥꯝꯅꯒ ꯄꯦꯜꯂꯕꯅꯤ ꯂꯣꯁꯨꯔꯤꯒ ꯍꯥꯠꯈ꯭ꯔꯒꯦ ꯍꯥꯏ ꯑꯩꯉꯣꯟꯗ ꯄꯦꯜꯂꯕꯅꯤ ꯌꯥꯔꯦ ꯌꯥꯔꯦ ꯑꯗꯨ ꯐꯄꯥꯏ ꯃꯆꯥꯗꯨꯃꯤꯅ ꯅꯣꯛꯈ꯭ꯔꯦ ꯃꯆꯥ ꯍꯥꯏꯅ ꯍꯩꯠ ꯑꯇꯥ ꯃꯣꯏꯗ ꯍꯥꯏꯕ ꯁꯣꯅꯣ आज साथी मेरे सुन तो जरा साथी मेरे सुन तो जरा बोलो बोलो ꯑꯩꯈꯣꯏꯅꯤ ꯁꯥꯊꯤꯕꯤ ꯁꯥꯊꯤꯕꯤ ꯍꯥꯏꯁꯦ ꯑꯠꯆꯥ ꯑꯩ ꯁꯥꯊꯤꯗꯦ ꯂꯣꯁꯣꯔꯤ ꯅꯝꯗ꯭ꯔꯤꯉꯩꯗ ꯁꯤꯗꯣꯔꯦ ꯍꯥꯏꯌꯦ ꯆꯦ ꯖꯨꯂꯥꯏ ꯂꯣꯁꯣꯔꯤꯒ ꯅꯝꯕꯤꯔꯅꯨ ꯄꯦꯜꯂꯕꯅꯤ ꯂꯣꯁꯣꯔꯤꯗꯨ ꯑꯩꯗꯤ ꯅꯣꯔꯃꯦꯜ ꯃꯤꯅꯤ ꯂꯣꯁꯔꯤꯒ ꯅꯝꯕꯤꯔꯛꯀꯅꯨꯀꯣ ꯂꯣꯁꯔꯤꯒ ꯑꯣꯏꯔꯝꯂꯅꯤ ꯁꯣꯅꯣꯕꯤ ꯅꯪꯁꯨ ꯄꯦꯜꯂꯕꯅꯦ ꯃꯆꯥꯊꯣꯏꯕꯤ ꯉꯥꯡꯉꯤ ꯋꯥꯉꯥꯡꯁꯦ Ini segini dua langsung ada. Min deh min. Angoi. Sini, hai sini. पानी लगे हाँ Mata tu mina kue kara wangang gue tasi ne nangi wa kara tasi. ऐसा सुंदर मारन ले मार Dia moi dia nak baru bisa mari di sudah. Dia mesu dia. क्यों नहीं मारा दिया Kali mari lo bo mesu dia. क्यों खाली मार दिया Dia moi काम करी आसु. काम में Isa ki kरी आसु Isa. काम में मुझे हेकला होय मार जा मा. Nó phải cái gì nào vậy?
huina kare ai hui macha poibo hui tara kha macha poibo ni hui pa mami le bro hui pa mami le ti hai ro hui pi ke korea to ro ke hui le tara kha chất canu dulai che đi nè che đó là vậy này अजय चलो र लेउने जुलाई नखुने करे ngata na ho pung kya pung mapan ta ko me pe mapan ga minit 20 da loisalas hoi hoi che to ko ne ngatang kare julai che to ko ne Đây sao 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 em ngầm đấy hay cái sao có cả cái con đá sao cái sao cái cái mi chiên mi đâu đó xây cái hay thế con cha chị मेरा कोई नहीं है इमा सीरे तो इसलिए पहला बने नहीं bán thôi cái nào mày thôi तुम लोग कहाँ जाते हैं लांग मुझे बात मत बोलो चे पी लो बने कहाँ जाते हैं ये ले लंबी तो ले अतः प्लीज़ आज को कॉल करो ये बोलो मुझे उसकी बात ना बोलो हाँ ऐसा है बात है क्या अच्छा मैं तुम प्रो से बात करेगा वही तो मैं तुम प्रो से बात पूछेगा क्या हुआ है नहीं हुआ है कोई बात नहीं अंदर का बात तो मुझे को पता नहीं है जस्ट तुम प्रो को मैं पूछेगा वो बात तुम प्रो जानता है ना मैं पूछेगा उसको पता प्लीज आज ब्रो को कॉल करके बोलो करी नो Kaya chate eh nako Dulai sorry ei khang de to ini ko यार ऐगी सक जेंसी ना ऐगी हनुफा ना माने वो ऐगी नुपी ना हनुफा रे ai वो सक जेंग में याद नहीं ऐगी ni ना को Đưa đây nào khơi chơi ra cái rồi nó có người tăng mấy sao này xin nào có thiên ăn này đưa đây nó cây trắng ra là cái cây tàu đi cái gì hay đó chứ kìa là không để cây ra là cái cây trắng ra là cái hay đâu cây hay đâu tuổi cái cây hay rồi cây trắng ra là cái đâu
lupa màn mình ấy lupa màn mình thì chán ít ngang rồi ấy nga sai cái tụi nga thế cái nàyซึ่งnga tang mà na cái đấy này cái nga thôi lấy vô được cái này mà tóm nó phẳng được vậy ta này biết là bạn nhỉ thích thử đây lạc rồi này số mấy này hey thấy cái này vào chứ tuyên nghi nga sao bro trai này tuyên nghi nga phẳng đấy này phẳng đấy tuyên nghi nga phẳng đấy lại tuyên nghi nga phẳng đấy mà bán lại bên na cái này phẳng mà lối chạy hay ta này tuyên nghi nga cái nga ấy tuyên nghi nga sẽ tuyên nga năng lâu gần cái kilo đó cái này chặt trục chặt này pan hay là cái này tụi cái pua ada năng pua ada lupa jam nga mà cha pua ada lupa jam hay là thì cái cha thì vào ha nga chỗ von nó lâu là cha phát rồi local nga năng cha cái gì năng cái này pua ada lupa jam chani tụi cái năng cái này khui cái này này ukai với ukai với năng kilo đó क्या है बस चम्मा सिका चात्रुक चात्रेत किलो दा माई कुमाई उकाबी दा अदु उकाबी नंग करे किलो दा चात्रुक लौरा नंग चा दुई बदु दो अनि अहुम को बोरा करे मबुक थल्लगा चा दुई बदु दो पेल बनी मपान दा लेदे करीम चा फंगदे खरा हाइब्रिड दुगई खरा थोलकपा खरा इंदमदागी खरा चाबा पोत तो खरा चाने अदुजु करे सार की पोत चाबरा करी चाय सार की पोत रा करी पोत नो खंगदे लोकल फंगजो अंगरोय सार जाबा पोत चा ताबा अदने काना देदा मपान दा लिबा आइसे अमदसु वाय अमदसु करे नानै हाय तारे कमेंट पागना हो कनो सोमी लामिन सोमी आजे नंग ग्वा चलुई नत्रा काय ग्वा कना ना है नो ग्वा चले ना कदाय चदली नो इबों लंबीदा सोरोकता फोन मुनखिनी मुनलोय फोन मुनगे सनो चेक तोगे ऐदी ngasi bazarda challi aduga nga leira tarje se July ga lei hojik ima asing bro ai uba jeng ai tarje ka nang lei ai uba jeng tu tarje ka nang lei do tarje uba jeng tarje phada bro jeng ai as sak thado ima masang ma loi pat lei la cha ya no kanu ngau bi mali ai u re odro ibung uine somi uine ya manan rupida ngau bi mali hai amuk kasu hai ima che July bye tum lage are good night che July thôi tum rồi tan je bye ho lage madan ako member just smali se kare lemon juice smali phajai good night che July chale la o yaar je July hang ne ili ki dina bolo na che July love you too bye anh chắc sẽ thi đây mà đi vợ rất rất
ꯅꯨꯡꯁꯤꯖꯔꯒꯕꯨ ꯅꯨꯡꯁꯤꯕ ꯍꯩꯇꯦ ꯍꯥꯏꯕꯔꯣ Love you ꯃꯆꯥꯁꯦ ꯃꯁꯝ ꯈꯔ ꯀꯛꯎ ꯃꯁꯝꯁꯦ ꯁꯥꯡꯗꯦꯅꯦ masam ꯌꯥꯎꯗꯦ ꯁꯤ 우더라 ꯀꯥꯏ masam ꯀꯥꯏ ꯑꯗꯨ ꯌꯥꯎꯗꯦ ꯑꯩ masam ꯌꯥꯎꯗꯦ ꯑꯗꯨ ꯃꯁꯤ masam ꯌꯥꯎꯕ ꯑꯗꯨ ꯇꯀꯂꯥꯅꯤ masam ꯑꯗꯨ ꯎꯔꯕ ꯑꯗꯨ ꯌꯥꯎꯗꯦ ꯑꯗꯨ ꯁꯤꯁꯦ ꯌꯥꯎꯗꯦ masam ꯌꯥꯎꯗꯦ ꯁꯤꯗ ꯂꯩꯁꯤꯅ yaude matam amada dam hero ramini aji matam amada aji hero ga idara masam yaudrabanina yadre sakse makoi yedi badana hori elabi ajam ya da sutin na kau oi du kakke to ni matam phang na to ni da masam sang de masam je kare ꯈꯔ ꯁꯥꯡꯍꯜꯂꯒ ꯁꯤ ꯁꯨꯃꯥꯏꯅ ꯊꯥꯗꯒꯗꯧꯕꯅꯤ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯊꯥꯗꯔꯒꯅꯦ ꯁꯨꯃꯥꯏꯅ ꯊꯥꯗꯔꯒ ꯐꯖꯔꯒ ꯁꯨꯃꯥꯏꯅ ꯖꯨꯡꯍꯜꯂꯒ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯊꯝꯃꯒꯅꯦ ꯑꯗꯨꯒ ꯁꯤꯗ ꯁꯨꯃꯥꯏꯅ ꯊꯥꯡꯍꯜꯂꯒ ꯁꯨꯃꯥꯏꯅ ꯌꯣ ꯌꯣ ꯇꯧꯔꯒ ꯁꯦꯝꯒꯗꯧꯕꯅꯤ ꯃꯁꯝꯁꯦ ꯁꯤꯁꯦ ꯃꯁꯝ ꯁꯦꯝꯗꯣꯏꯅꯤ ꯁꯤꯁꯦ ꯁꯦꯝꯃꯅꯤ ꯁꯨꯃꯥꯏꯅ ꯊꯝꯃꯒ ꯃꯅꯤꯡꯁꯨ ꯁꯦꯝꯃꯅꯤ ꯁꯤꯁꯨ ꯌꯥꯔꯦ ꯁꯤ ꯌꯥꯎꯗꯦ ꯑꯗꯨ ꯁꯤ ꯃꯁꯝ ꯇꯠ ꯀꯗꯥꯏ ꯐꯝꯃꯤꯅꯣ ꯂꯝꯕꯤꯗ ꯒꯦꯠ ꯃꯅꯥꯛꯇ ꯐꯝꯃꯤ ꯑꯗꯨꯗ ꯒꯦꯠ ꯃꯅꯥꯛꯇ ꯐꯝꯃꯤ ꯁꯤꯗꯅꯤ ꯐꯝꯃꯤꯁꯤ ingang phona noina ingang phona noina hoi hanubi nang hanubi pha da bai se ingang phona nang na gai na khoni kwa do pro kwa do kai mang re andok pani kwa mai khit pu lai kwa pro na ibong aigi lai matam oirabani ko ibong nungsibai lang oi nang live to kare ayuk ju thai nungdang pung ani bu thai kari live no nang live tu bu ha nang live matam yo nang live te jam ngau re ne handang marak se jam na ha nang live matam se kare ayuk ju thai baru ju thai nung ju thai kari no sum lb tha lai re gai ro kari wakhal da lb thai no hairo jeng ge 이밀다 까이 라이추로 너 하이로 장게 장 하이로 에이 칸게 낭기 엘비 타임 타바이 마름도 이 칸게 까이다 엘비 타임 마름도 칸게 하이로 장게 에이 주타이 당 주타이 농딩도 주타이 누가기 짝짜라 마tam도 타이 누가기 그래 농당 뿡 마pan 따라도 타이 뿡 바로 핵보다이 까리 엘비 너 하이로 장게 낭기 엘비 마tam도 까이 마tam 너 하이로 에이 타닝이 낭기 엘비 마tam도 kana gelbi thaduri somi thaduri ro hoji thadui hai somi live thai nate live piri mi nganu gi adu se mali tom tom burai na khali gi lai chauba nate ko wt talini mono ohon gi matam amada mono gi wa khanla hangbadadi ekhoi elbi thaba heite ga haire ga jikti mono bi taliba acha दुगैदी तुमला भो थारिन थाउ ai uine arje mathi phairasu live thabani ai yum uyaba mai elbi thabade sum grai yd je sum hangmaga mai elbi uyaba handang mar se kanam elbi ude mai elbi ta ui jamna ine khalini somi se handang mar se elbi jamna toi thai se kari maram gi thari no ine khalini apa ina ko gore amon ibung ibung
ꯍꯣꯏꯗꯧꯅ ꯃꯣꯅꯣ ꯑꯣꯏꯔꯗꯤ ꯊꯥꯕꯤꯔꯣꯏꯀꯣ ꯃꯇꯝ ꯑꯃꯗꯗꯤ ꯀꯔꯤ ꯑꯩ ꯊꯥꯎ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯑꯩ ꯊꯦꯜꯕꯤ ꯊꯥ ꯍꯩꯇꯦꯒ ꯍꯩꯗꯨꯗꯤꯅ ꯐꯄꯥ ꯃꯊꯤꯒ ꯂꯣꯏꯅ ꯇꯣꯠꯅ ꯂꯣꯏ ꯇꯣꯠꯇꯣꯏꯅꯤ ꯃꯊꯤꯒ ꯂꯣꯏ ꯇꯣꯠꯇꯣꯏꯅꯤ ꯏꯆꯥꯅꯨꯄꯤ ꯐꯐꯥ ꯍꯣꯏꯅꯦ ꯏꯆꯥꯅꯨꯄꯤ ꯍꯥꯏ ꯁꯣꯃꯤꯅ ꯇꯣꯔꯣꯏꯅ ꯇꯧꯕꯤꯗꯕꯤꯗ ꯁꯣꯃꯤꯅ ꯇꯧꯒꯦ ꯈꯟꯈ꯭ꯔꯗꯤ ꯐꯪꯗꯕ ꯇꯣꯛꯇꯦꯀꯣ ꯍꯩꯁ ꯋꯥꯔꯤꯗꯤ ꯍꯧꯖꯤꯛ ꯑꯦꯜꯕꯤ ꯊꯥꯕ ꯍꯩꯔꯦ ꯍꯥꯏ ꯊꯥꯕ ꯍꯩꯔꯕꯅꯦ ꯍꯧꯖꯤꯛꯇꯤ ꯏꯀꯥꯏꯕꯁꯨ ꯂꯩꯇ꯭ꯔꯦ ꯏꯀꯥꯏꯗꯦ ꯂꯥꯎꯅ ꯑꯩꯈꯣꯏ ꯏꯀꯥꯏꯗꯦ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯗꯤ ꯀꯔꯥꯏ ꯑꯦꯜꯕꯤ ꯊꯥꯕꯒ ꯃꯨꯔꯇ ꯇꯧ ꯊꯥꯕ ꯍꯧꯖꯤꯛꯇꯤ ꯑꯦꯜꯕꯤ ꯊꯥꯕꯒ ꯏꯀꯥꯏꯗꯦ ꯍꯣꯏ ꯅꯥꯍꯣꯅꯦ ꯑꯩ ꯅꯍꯥꯟ ꯁꯣꯃꯤꯒꯤ ꯑꯦꯜꯕꯤ ꯆꯪꯉꯨꯏꯀꯣ ꯑꯩ ꯋꯥꯔꯤ ꯑꯃ ꯂꯤꯒꯦ ꯃꯌꯥꯝ ꯋꯥꯔꯤ ꯇꯥꯎ ꯁꯣꯃꯤꯒꯤ ꯑꯦꯜꯕꯤꯒꯤ ꯋꯥꯔꯤ ꯇꯥꯎ ꯑꯩ ꯂꯤꯒꯦ ꯑꯩ ꯋꯥꯔꯤ ꯂꯤꯒꯦ ꯃꯌꯥꯝ ꯇꯥꯎ ꯋꯥꯔꯤ ꯇꯥꯁꯤ ꯇꯣꯟꯗꯣꯟꯕ꯭ꯔꯣ ꯋꯥꯔꯤ ꯇꯥꯎ ꯑꯩꯅ ꯂꯤꯒꯦ ꯋꯥꯔꯤꯗꯣ ꯃꯥ ꯅꯍꯥꯟ ꯑꯦꯜꯕꯤꯒꯔꯦ ꯄꯨꯡ ꯑꯅꯤꯔ ꯄꯨꯡ ꯑꯅꯤ ꯃꯈꯥꯏꯗꯔ ꯄꯨꯡ ꯑꯃꯒꯤ ꯑꯗꯨꯋꯥꯏꯗ ꯑꯦꯜꯕꯤ ꯊꯥꯏꯑꯕ ꯃꯥꯅ ꯊꯥꯏꯗꯣ ꯃꯥ ꯆꯥꯛ ꯆꯥꯔꯕꯅꯦꯕ ꯑꯗꯨ ꯃꯇꯝꯗ ꯑꯩ ꯈꯪꯉꯦꯕ ꯆꯥꯛ ꯆꯥꯔꯦ ꯑꯩꯅ ꯋꯥꯔꯤꯁꯦ ꯀꯩꯅꯣ ꯑꯣꯟ ꯇꯧꯔꯒ ꯌꯦꯡꯉꯦ ꯀꯅꯥ ꯑꯦꯜꯕꯤ ꯊꯥꯔꯤꯒꯦ ꯀꯃꯥꯏ ꯋꯥꯔꯤꯁꯦ ꯀꯃꯥꯏ ꯏ ꯄꯥꯎ ꯌꯦꯡꯒꯦ ꯈꯟꯕꯗ ꯃꯥꯒꯤ ꯑꯦꯜꯕꯤ ꯊꯥ ꯂꯩꯔꯝꯃꯦꯕ ꯑꯩꯅ ꯎꯏꯌꯦꯕ ꯏꯁ ꯃꯥ ꯑꯦꯜꯕꯤ ꯊꯥꯔꯝꯃꯦ ꯑꯗꯨꯒ ꯃꯥ ꯑꯦꯜꯕꯤꯗ ꯑꯩ ꯆꯪꯉꯦꯕ ꯆꯪꯉꯒ ꯁꯨꯃꯥꯏꯅ ꯂꯥꯏꯛ ꯇꯧꯒꯦ ꯈꯟꯕꯗ ꯍꯣꯏ ꯃꯥ ꯀꯩꯗꯧ ꯈꯪꯉꯕ ꯑꯩꯅ ꯑꯦꯜꯕꯤ ꯆꯪꯕꯗ ꯅꯥꯈꯣꯛꯑ ꯂꯩꯔꯝꯃꯤꯕ ꯅꯥꯈꯣꯛꯑ ꯂꯩꯔꯝꯃꯤ ꯃꯥ ꯑꯩ ꯈꯜꯂꯤ ꯀꯅꯥꯅꯣ ꯅꯥꯈꯣꯛꯏꯁꯤꯕꯨ ꯍꯥꯏꯅ ꯑꯩ ꯃꯤꯅꯤꯠ ꯃꯉꯥꯕꯨ ꯌꯦꯡꯉꯝꯃꯤꯀꯣ ꯀꯅꯥ ꯅꯥꯈꯣꯛꯏꯁꯦ ꯑꯩ ꯀꯣꯃꯦꯟ ꯊꯥꯔꯛꯏꯀꯣ ꯀꯅꯥꯅꯣ ꯅꯥꯈꯣꯛꯏꯁꯦ ꯈꯨꯝꯃꯛꯇꯦ ꯅꯥꯈꯣꯛꯑ ꯂꯩꯔꯝꯃꯤꯕ ꯃꯥꯔ ꯀꯩꯅꯣ ꯈꯪꯗꯦ ꯅꯥꯈꯣꯛꯑ ꯂꯩꯔꯝꯃꯤ ꯘꯨꯔ ꯂꯥꯎꯅ ꯅꯥꯈꯣꯛꯑ ꯂꯩꯔꯝꯃꯤ ꯃꯣꯕꯥꯏꯜ ꯃꯅꯥꯛꯇꯨꯒ ꯏꯃꯥ ꯅꯥꯈꯣꯛꯄꯁꯤꯗꯤ ꯑꯩ ꯇꯥꯕꯗ ꯏꯁ ꯀꯅꯥꯅꯣ ꯅꯥꯈꯣꯛꯏꯁꯤꯕꯨ ꯍꯥꯏꯕ ꯃꯥ ꯑꯣꯏꯅ ꯅꯥꯈꯣꯛꯑ ꯂꯩꯔꯝꯃꯤꯅꯦ ꯑꯗꯨꯒ ꯑꯩ ꯍꯥꯏꯕ ꯑꯣ ꯁꯣꯃꯤ ꯅꯪ ꯇꯨꯝꯃꯣꯍꯦ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯑꯦꯅꯦ ꯃꯥ ꯅꯥꯈꯣꯛꯄꯁꯤꯗꯤ ꯀꯩꯅꯣꯅꯦ ꯃꯥ ꯅꯥꯈꯣꯛꯄꯅꯦ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯁꯣꯃꯤ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯐꯖꯅ ꯅꯥꯈꯣꯛꯈꯤꯕꯅꯤꯍꯦ ꯁꯣꯃꯤ ꯅꯪ ꯅꯥꯈꯣꯛꯈꯤꯗꯦ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯅꯪ ꯅꯥꯈꯣꯛꯈꯤꯕꯗꯣ ꯘꯨꯔ ꯂꯥꯎꯅ ꯅꯥꯈꯣꯛꯏꯅꯤ ꯑꯃ ꯅꯤꯟ ꯑꯥꯏꯁꯦ इस कोयटा बात छे रे नी नाई छे सारे नोएटा बात छे इबुंग इबुंग नाखोबदा बाय चलबनी को नंग नाखोइदुदि नाहान मा ꯑꯩ ꯈꯜꯂꯤ ꯀꯅꯥꯅꯣ ꯅꯥꯈꯣꯛꯏꯁꯦ ꯅꯥꯈꯣꯛ ꯂꯩꯔꯝꯃꯤꯅꯦ ꯑꯩ ꯈꯪꯕꯗ ꯅꯥꯈꯣꯛ ꯂꯩꯔꯝꯃꯤꯅꯦ ꯒꯣꯜ ꯂꯥꯎꯅ ꯅꯥꯈꯣꯛ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯑꯦꯜꯕꯤ ꯊꯥꯕ ꯃꯇꯝꯗ ꯀꯅꯥ ꯅꯥꯈꯣꯛꯄꯁꯤ ꯃꯌꯥꯝ ꯎꯔꯝꯃꯤ ꯅꯪꯁꯨ ꯍꯟꯗꯛ ꯑꯩꯅ ꯅꯥꯈꯣꯛꯄ ꯅꯪ ꯎ ꯂꯩꯔꯝꯃꯤ ꯅꯪ ꯒꯣꯜ ꯂꯥꯎꯅ ꯅꯥꯈꯣꯛ ꯂꯩꯔꯝꯃꯤ ꯑꯗꯨ ꯀꯅꯥꯅ ꯈꯟꯗꯦ ꯒꯣꯄꯥꯜꯅ ꯀꯅꯥꯅ ꯐꯣꯟ ꯇꯧꯔꯒ ꯅꯉꯣꯟꯗ ꯍꯥꯏꯕ ꯃꯥꯜꯂꯦ ꯈꯪꯗꯦ ꯐꯣꯟ ꯅꯪꯒꯤ ꯐꯣꯟ ꯂꯥꯛꯄꯅꯤ ꯅꯥꯈꯣꯛ ꯂꯩꯔꯝꯃꯤ ꯃꯩꯈꯦꯠꯅꯤꯍꯦ ꯑꯗꯨꯒ ꯅꯥꯈꯣꯛ ꯂꯩꯔꯝꯃꯤ ꯇꯟ ꯍꯧꯔꯕꯣ ꯍꯧꯔꯣꯅ ꯑꯩ ꯂꯣꯏꯔꯦ ꯂꯥꯛꯑꯅꯤꯅ ꯐꯔꯦ ꯑꯩ ꯂꯥꯛꯑꯒꯦ ꯅꯥꯈꯣꯛꯄꯇ ꯅꯠꯇꯦ ꯃꯤ ꯃꯃꯣꯏ ꯃꯤ ꯃꯃꯣꯏ ꯆꯤꯠꯄ ꯍꯣꯏꯑꯕ ꯃꯤ ꯃꯃꯣꯏꯐꯥꯎ ꯆꯤꯠꯂꯤꯕ ꯇꯥꯔꯤꯅꯤ ꯑꯩꯗꯤ ꯌꯥꯗꯦ ꯍꯣꯏ ꯑꯩ ꯃꯇꯝ ꯑꯃꯗꯣ ꯇꯣꯟꯗꯣꯟꯕꯗꯣ ꯅꯤꯡꯁꯤꯡꯉꯛꯑꯦ ꯑꯅꯨꯅ ꯅꯥꯈꯣꯛꯄꯗꯣ ꯏꯃꯥ ꯄꯨꯡ ꯑꯅꯤꯒꯤꯗꯨꯒ ꯑꯦꯜꯕꯤ ꯇꯥꯔꯒ ꯃꯥ ꯅꯥꯈꯣꯛꯅ ꯇꯧꯕꯗꯣ ꯍꯩ ꯃꯥ ꯑꯅꯨꯒꯤꯗꯣ ꯅꯥꯈꯣꯛꯄꯗꯣ ꯍꯩꯁ ꯁꯣꯃꯤ ꯅꯆꯦ ꯅꯪꯅ ꯍꯥꯏꯔꯤ ꯋꯥꯍꯩꯗꯣ ꯊꯥꯒꯠꯂꯤꯍꯦ ꯀꯩ ꯋꯥꯔꯤꯅꯣ ꯊꯥꯒꯠꯂꯤꯗꯣ ꯏꯕꯨꯡ ꯅꯥꯈꯣꯛꯄꯗ ꯚꯥꯏꯔꯦꯜ ꯆꯠꯂꯕꯅꯤꯀꯣ ꯅꯥꯈꯣ ꯑꯦꯜꯕꯤ ꯊꯥꯔ ꯅꯥꯈꯣ ꯑꯗꯨꯒ ꯏꯆꯦ ꯖꯨꯂꯥꯏ ꯑꯗꯨꯗꯒꯤ ꯃꯆꯥ ꯍꯥꯏꯗꯣ ꯏꯆꯦ ꯖꯨꯂꯥꯏ ꯀꯩꯗꯧꯔꯤ ꯍꯧꯖꯤꯛꯐꯥꯎ ꯏꯆꯦ ꯖꯨꯂꯥꯏ ꯍꯧꯖꯤꯛꯐꯥꯎ ꯂꯩꯁꯤꯗꯤꯅ ꯅꯪ ꯑꯩ ꯃꯆꯥ ꯅꯪ ꯆꯠꯈ꯭ꯔꯦ ꯆꯩ ꯆꯥꯗꯥꯏ ꯃꯆꯥ ꯆꯣ ꯅꯪ ꯇꯨꯝꯃꯨꯔꯣ ꯗꯨꯂꯥꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯗꯣꯏꯅꯤ ꯑꯉꯥꯡ ꯃꯆꯥꯗ ꯅꯪ ꯇꯨꯝꯃꯨꯔꯣ ꯆꯣ ꯇꯨꯝꯃꯨꯔꯣ ꯆꯣ ꯆꯦ ꯖꯨꯂꯥꯏ ꯂꯩꯈꯤꯒꯦ ꯅꯪ ꯆꯣ ꯑꯩꯁꯨ ꯆꯠꯇ꯭ꯔꯣꯕꯅꯤ ꯑꯩ ꯕꯥꯏ ꯑꯣꯏꯔꯒꯦ ꯆꯦ ꯖꯨꯂꯥꯏ ꯍꯥꯏꯗꯨꯒ ꯏꯕꯨꯡ ꯏꯕꯨꯡꯍꯜ ꯂꯨꯂꯨ ꯕꯥꯏ ꯕꯥꯏ ꯍꯩꯠ ꯅꯪ ꯁꯥꯍꯜꯂꯤꯅꯤ ꯃꯤꯅ ꯐꯪꯗ꯭ꯔꯗꯤ ꯅꯪ ꯁꯥꯍꯜꯂꯤꯅꯤ
ꯃꯤꯅ ꯐꯪꯗꯗꯤ ꯆꯦ ꯕꯥꯏ ꯆꯦ ꯖꯨꯂꯥꯏ ꯕꯥꯏ ꯑꯣꯏꯔꯒꯦ ꯑꯗꯨꯒ ꯑꯥꯔꯖꯦ ꯕꯣꯁꯇ ꯉꯥꯏꯍꯥꯛ ꯂꯩꯈꯤꯒꯦ ꯀꯔꯤ ꯑꯥꯔꯖꯦ ꯕꯣꯔꯣꯗ ꯉꯥꯏꯍꯥꯛ ꯂꯩꯈꯤꯒꯦ ꯁꯣꯃꯤ ꯋꯦꯜꯀꯝ ꯑꯗꯨꯒ ꯁꯣꯃꯤ ꯍꯣꯏ ꯑꯩ ꯁꯥꯎꯔꯛꯑꯗꯤ ꯃꯩ ꯇꯥꯅꯤꯀꯣ ꯁꯥꯎꯔꯛꯑꯣꯅꯦ ꯆꯤꯡꯒꯤꯅꯤ ꯅꯪ ꯁꯥꯎꯔꯣꯏꯍꯦ ꯃꯆꯥ ꯊꯨꯏ ꯅꯪ ꯁꯥꯎꯔꯣꯏ ꯑꯩꯅ ꯃꯩꯈꯦꯠ ꯃꯩꯈꯦꯠꯅ ꯆꯨꯒꯦꯅ ꯀꯅꯥ ꯁꯥꯎꯔꯛꯇꯣꯏꯅꯣ ꯃꯩꯈꯦꯠꯅ ꯆꯨꯒꯦ ꯁꯥꯎꯔꯣꯗꯪ ꯑꯩ ꯎꯏꯔꯦꯍꯦ ꯍꯤꯔꯣ ꯑꯩ ꯎꯏꯔꯦ ꯎꯏꯔꯦ ꯑꯃꯔ ꯀꯁꯦ ꯃꯦꯁ ꯑꯁꯦ ꯃꯦꯁ ꯌꯣ 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 ꯑꯥꯔꯁꯦ ꯁꯥꯎꯔꯦ ꯃꯆꯥ ꯑꯗꯨ ꯅꯪꯒꯤ ꯃꯧꯗꯤ ꯑꯩꯒꯤ ꯃꯧꯔ ꯑꯧ ꯇꯨ साला ये देखा है हाँ ꯃꯩ ꯂꯩꯌꯣꯅ ꯃꯩ ꯑꯥꯔꯁꯦ ꯑꯩꯅ ꯁꯧꯔꯦ ꯑꯗꯨꯁꯨ ꯑꯍꯤꯡ ꯆꯨꯝꯕ ꯃꯤꯁ ꯀꯔꯤ ꯑꯗꯨꯁꯨ ꯑꯍꯦꯝ ꯆꯨꯝꯕ ꯃꯦꯁ ꯑꯍꯦꯝ ꯆꯨꯝꯕꯩ ꯃꯦꯁꯅꯤ ꯅꯨꯡꯗꯥꯡꯒꯤ ꯀꯥꯟꯅꯗꯣꯏꯅꯤ ꯃꯩꯈꯦꯠ ꯃꯄꯨ ꯂꯥꯛꯑꯦ ꯗꯨꯀꯥꯟꯗꯒꯤ ꯀꯔꯥꯏ ꯑꯩꯅ ꯆꯠꯄꯗ ꯃꯩꯈꯦꯠ ꯃꯄꯨ ꯂꯥꯛꯑꯦ ꯂꯣꯁꯣꯔꯤ ꯃꯥꯟꯕ ꯏꯃꯥꯏ ꯂꯣꯁꯣꯔꯤ ꯃꯥꯟꯕ ꯂꯣꯁꯣꯔꯤ ꯃꯥꯟꯕ ꯅꯁꯝꯗꯨꯒ ꯐꯖꯕꯅꯤ ꯀꯩꯅꯣ ꯍꯤꯔꯣ ꯃꯥꯟꯕꯅꯤ ꯀꯩꯅꯣ ꯑꯩ ꯂꯣꯁꯣꯔꯤ ꯃꯥꯟꯕ ꯍꯣꯏ ꯃꯁꯛ ꯊꯤ ꯐꯖꯕꯅꯤꯅꯦ ꯑꯩꯁꯦ ꯃꯁꯛꯇ ꯃꯤ ꯐꯖꯗ꯭ꯔ ꯌꯦꯡꯉꯨꯅꯦ ꯑꯁ ꯄꯥꯈꯪ ꯑꯁ ꯍꯤꯔꯣꯅꯤ ꯁꯛ ꯐꯖꯔꯤꯁꯤꯕꯨ ꯌꯣ ꯌꯣ ꯇꯥꯕ ꯃꯣꯏꯁꯦ ꯌꯣ ꯇꯥꯕꯅꯤ ꯑꯗꯨ ꯌꯣ ꯇꯥꯕꯅꯦ ꯂꯧꯁꯤꯔꯤ ꯃꯥꯟꯕ ꯅꯁꯝꯗꯨꯒ ꯑꯆꯥ ꯑꯥꯔꯖꯦꯟ ꯇꯨꯝꯃꯒꯦ ꯖꯨꯂꯥꯏ ꯇꯨꯝꯒꯅꯨ ꯅꯈꯩ ꯑꯩ ꯑꯦꯜꯕꯤ ꯊꯥꯔꯒ ꯅꯪ ꯇꯨꯝꯅꯤꯡꯉꯦꯕ ꯍꯩ ꯇꯤꯠ ꯃꯁꯝꯗꯣ ꯌꯦꯡꯉꯣ ꯍꯥ 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 ꯃꯩꯈꯦꯠꯇꯨꯅ ꯍꯦꯟꯅ ꯆꯥꯎꯔꯦ ꯅꯪꯉꯣꯟꯗꯩ ꯃꯩꯈꯦꯠꯇꯨꯅ ꯍꯦꯟꯅ ꯆꯥꯎꯔꯦ ꯊꯨꯜ ꯍꯤꯔꯣ 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 ꯄꯥꯈꯪꯅꯤ ꯄꯥꯈꯪ ꯄꯥꯈꯪꯅꯤ ꯄꯥꯈꯪ ꯄꯥꯈꯪꯅꯤ ꯄꯥꯈꯪꯅꯤ ꯄꯥꯈꯪ ꯑꯔꯤꯕꯅꯤ ꯄꯥꯈꯪ ꯑꯔꯤꯕ ꯄꯥꯈꯪꯅꯤ ꯏꯃꯥꯏ ꯄꯦꯝꯃ ꯂꯣꯁꯔꯤꯗ ꯂꯣꯁꯣꯔꯤ ꯃꯥꯜꯂꯦ ꯅꯁꯝꯗꯨꯅ ꯆꯨꯝꯆꯛ ꯃꯁꯝ ꯃꯥꯜꯂꯦ ꯀꯔꯤ ꯆꯧꯖꯥꯛ ꯃꯁꯝ ꯃꯥꯜꯂꯦ ꯇꯠ ꯇꯠ ꯃꯃꯨꯠ ꯆꯥꯔꯣ ꯍꯣꯏ ꯍꯣꯏ ꯍꯣꯏꯅꯦ ꯕꯣꯏ ꯃꯈꯥ ꯊꯝꯃꯨꯅꯣ ꯍꯣꯏ ꯃꯤꯇꯩ ꯃꯥꯟꯕ ꯌꯦꯡꯉꯣ ꯃꯌꯥꯡ ꯃꯥꯟꯕꯅꯦ ꯑꯩꯁꯦ ꯍꯣꯏ ꯁꯤꯒ ꯄꯣꯝꯃꯤ ꯀꯩꯒꯤ ꯁꯤꯒ ꯅꯥꯏ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯁꯤ ꯃꯐꯝꯁꯤ ꯅꯥꯏ ꯃꯆꯥꯊꯣꯏꯕꯤ ꯁꯤꯒ ꯅꯥꯏꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯣ ꯌꯦꯡꯉꯦ ꯁꯤꯒ ꯅꯥꯏ ꯁꯤ ꯃꯐꯝꯁꯤ ꯅꯥꯏ ꯀꯔꯤꯒꯤꯅꯣ ꯃꯌꯥꯗ ꯅꯥꯕ ꯅꯠꯇꯦꯀꯣ ꯁꯤꯒ ꯅꯥꯔꯤꯅꯤ ꯁꯤꯒ ꯅꯥꯔꯤꯕ ꯁꯤꯁꯤ ꯅꯥꯏꯁꯦ ꯀꯔꯤꯒꯤꯅꯣ ꯃꯝ ꯆꯥꯔꯣ ꯑꯗꯨꯗꯒꯤ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯒꯤ ꯅꯃꯤꯠꯇꯨꯅ ꯍꯪꯉꯣꯏꯒꯤ ꯃꯤꯠ ꯃꯃꯤꯠ ꯆꯥꯎꯕꯅꯤ ꯍꯩꯠ ꯃꯃꯤꯠ ꯆꯥꯎꯕꯅꯤ ꯎꯗꯅ ꯑꯩ ꯃꯃꯤꯠ ꯆꯥꯎꯕꯅꯤ ꯑꯩ ꯃꯃꯤꯠꯁꯦ ꯃꯤꯇꯩ ꯃꯃꯤꯠ ꯃꯥꯟꯕꯅꯤ ꯆꯥꯎꯕꯅꯤ ꯃꯃꯤꯠꯁꯦ ꯃꯌꯥꯡ ꯃꯃꯤꯠ ꯃꯥꯟꯕꯅꯤ ꯑꯗꯨꯗꯤ ꯈꯪꯗꯦ ꯈꯪꯗꯦ ꯖꯨꯂꯥꯏ ꯁꯤꯒ ꯅꯥꯏ ꯁꯤ ꯃꯐꯝꯁꯤꯗ ꯅꯥꯏ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯁꯤꯒ ꯅꯥꯔꯤꯕ ꯃꯌꯥꯗ ꯅꯥꯕ ꯅꯠꯇꯦꯀꯣ ꯁꯤꯒ ꯅꯥꯔꯤꯕ ꯁꯤꯒ ꯅꯥꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯂꯣꯁꯣꯔꯤ ꯆꯥꯕꯩ ꯅꯥꯔꯤꯕ ꯅꯠꯇꯦꯅꯦ ꯁꯤꯒ ꯅꯥꯏꯅꯦ ꯁꯤꯒ ꯁꯤ ꯃꯐꯝꯁꯤꯗ ꯅꯥꯏ ꯁꯤꯒ ꯃꯦꯠꯂꯒ ꯅꯥꯏ ꯃꯦꯠꯂꯒ ꯅꯥꯏ ꯑꯩ ꯃꯊꯪ ꯍꯣꯏꯗꯣ ꯁꯤꯁꯦ ꯀꯛꯍꯟꯒꯦ ꯇꯧꯕ ꯃꯊꯪꯗ ꯃꯇꯝ ꯐꯪꯗꯦ ꯁꯤꯒ ꯃꯁꯝ ꯍꯧꯔꯦ ꯁꯤꯒ ꯃꯀꯣꯏ ꯍꯧꯔꯦ ꯑꯁꯤꯁꯨ ꯀꯛꯍꯜꯂꯅꯤ ꯑꯗꯨꯒ ꯑꯩ ꯃꯁꯝꯁꯨ
ꯀꯊꯜꯂꯅꯤ ꯀꯊꯜꯂꯒ ꯈꯔ ꯍꯤꯔꯣ ꯃꯍꯥꯜꯂꯛꯀꯦ ꯑꯉꯥꯡ ꯑꯣꯏꯅ ꯇꯧꯔꯤꯅꯤ ꯗꯨꯂꯥꯏ ꯑꯗꯨꯃꯥꯏꯅ ꯑꯉꯥꯡ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯅꯥꯕ꯭ꯔꯅꯦ ꯗꯣꯂꯥꯏ ꯁꯤꯒ ꯅꯥꯔꯤ ꯁꯤꯒꯔ ꯑꯩ ꯏꯉꯥꯡ ꯑꯣꯏꯅ ꯅꯥꯔꯦ ꯁꯤꯒ ꯅꯥꯕꯕꯨ ꯏꯉꯥꯡ ꯑꯣꯏꯅ ꯅꯥꯔꯤꯅꯣ ꯁꯤꯒ ꯅꯥꯏ ꯈꯪꯗꯦꯅꯦ ꯐꯨꯗꯣꯔꯛꯏꯔ ꯈꯪꯗꯦ ꯁꯤꯒ ꯅꯥꯕ ꯁꯥꯗꯅꯤ ꯅꯥꯔꯦ ꯁꯥ ꯑꯩꯈꯣꯏꯒꯤ ꯃꯥꯡꯁꯣ ꯍꯥꯏꯗꯅ ꯃꯥꯡꯁꯣꯠ ꯕꯦꯗꯅꯥ ꯀꯣꯠꯂꯦ ꯍꯥꯏꯇꯥꯔꯦ ꯁꯤꯒ ꯁꯥꯗ ꯅꯥꯔꯤ ꯅꯣꯡ ꯁꯤ ꯃꯐꯝꯗ ꯅꯥꯔꯤꯕ ꯁꯤꯒ ꯏꯉꯥꯡ ꯑꯣꯏꯅ ꯇꯧꯔꯤꯅꯤ ꯍꯧꯖꯤꯛ ꯍꯦꯛ ꯑꯗꯨꯗ ꯅꯥꯔꯤꯗꯣ ꯃꯤ ꯀꯥꯔꯤꯅꯤ ꯀꯔꯤ ꯃꯤ ꯀꯥꯔꯤꯅꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯃꯅꯤ ꯑꯣ ꯑꯖꯦ ꯁꯤ ꯅꯥꯔꯤꯁꯦ ꯈꯪꯗꯦ ꯃꯤ ꯀꯥ ꯅꯥꯔꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯃꯆꯥ ꯊꯣꯏꯕꯤ ꯑꯩ ꯒꯦꯜꯕꯤ ꯂꯥꯛꯄꯩꯗꯃꯛꯇ ꯌꯥꯝ ꯅꯨꯡꯁꯤꯒꯦ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯃꯆꯥ ꯊꯣꯏꯕꯤꯅ ꯑꯩ ꯒꯦꯜꯕꯤ ꯂꯥꯛꯀꯅꯤ ꯈꯪꯁꯨ ꯈꯪꯗꯦ ꯃꯥꯅ ꯂꯥꯛꯏꯁꯦ ꯅꯪꯅ ꯉꯥꯡꯕꯁꯨ ꯁꯥꯎꯁꯨ ꯁꯥꯎꯕꯤꯔꯣꯏ ꯑꯥꯔꯖꯕ꯭ꯔꯣ ꯁꯥꯎꯕꯤꯔꯣꯏ ꯅꯪꯅ ꯉꯥꯡꯉꯁꯨ ꯅꯪꯅ ꯊꯤꯅ ꯉꯥꯡꯉꯁꯨ ꯁꯥꯎꯕꯤꯔꯣꯏꯍꯦ ꯑꯩ ꯑꯃꯃꯗ ꯂꯩꯒꯦ ꯑꯃꯃꯗ ꯃꯤꯅ ꯎꯅꯤ ꯍꯧꯖꯤꯛ ꯑꯃꯝꯕꯗ ꯂꯩꯒꯦ ꯑꯃꯝꯕꯗ ꯂꯩꯒꯦ ꯃꯤꯔꯥꯡ ꯀꯥꯕꯗꯨ ꯃꯤ ꯈꯪꯗꯦ ꯇꯨꯝꯕ꯭ꯔ ꯁꯤꯒ ꯅꯥꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯅꯥꯏꯌꯦ ꯈꯪꯗꯦ ꯁꯤꯒ ꯁꯤ ꯃꯐꯝꯗ ꯅꯥꯏꯌꯦ ꯈꯪꯗꯦ ꯈꯪꯗꯦꯗ ꯆꯍꯤ ꯐꯥꯔꯛꯄꯗꯨꯒ ꯇꯧꯔꯛꯏꯔ ꯆꯍꯤ ꯐꯥꯕꯗ ꯃꯑꯣꯡ ꯅꯥꯏꯔꯛꯄ ꯍꯧꯔꯛꯏꯔꯥ ꯈꯪꯗꯦ ꯑꯩ ꯀꯤꯖꯔꯦ ꯈꯪꯗꯦ ꯑꯩ ꯊꯥꯔꯛꯀꯦ ꯑꯦꯜꯕꯤ ꯔꯥꯁ ꯑꯖꯦ ꯗꯨꯂꯥꯏ ꯅꯥꯈꯣ ꯊꯥꯔꯛꯀꯦ ꯍꯥꯏꯔꯣ ꯑꯁꯦꯡꯕ ꯊꯥꯔꯛꯀꯦꯔꯥ ꯅꯪ ꯊꯥꯔꯗꯤ ꯑꯩ ꯑꯦꯜꯕꯤ ꯂꯣꯏꯁꯟꯗꯣꯏꯅꯤ ꯅꯪ ꯊꯥꯔꯒ ꯑꯦꯜꯕꯤ ꯀꯣꯃꯦꯟ ꯄꯥꯒꯗꯣꯏꯅꯤ ꯅꯠꯇ꯭ꯔꯗꯤ ꯄꯥꯗ꯭ꯔꯗꯤ ꯑꯩ ꯅꯪꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯅꯤꯡꯗꯦ ꯅꯍꯥꯟꯁꯨ ꯅꯪꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯑꯒ ꯅꯪ ꯀꯛꯊꯠꯈꯤꯗꯣ ꯀꯩꯒꯤꯅꯣ ꯅꯍꯥꯟ ꯑꯩ ꯅꯪꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯑꯝꯃꯤꯗꯣ ꯅꯪꯅ ꯑꯗꯨ ꯀꯔꯤ ꯍꯪꯕꯗ ꯅꯪꯅ ꯑꯦꯜꯕꯤꯗ ꯀꯛꯊꯠꯈ꯭ꯔꯦ ꯑꯩ ꯅꯪ ꯑꯦꯜꯕꯤ ꯊꯥ ꯃꯇꯝꯗ ꯂꯥꯛꯑꯝꯃꯤꯌꯦ ꯊꯥꯒꯦ ꯑꯦꯜꯕꯤ ꯊꯥꯎ ꯃꯆꯥ ꯑꯩ ꯂꯩꯕꯩ ꯂꯥꯛꯏꯅꯤ ꯑꯣ ꯃꯆꯥ ꯑꯩ ꯂꯩꯕꯩ ꯂꯥꯛꯏꯅꯤ ꯍꯣꯏ ꯗꯨꯂꯥꯏ ꯑꯗꯨꯏꯅꯤ ꯑꯗꯣ ꯃꯆꯥꯁꯦ ꯈꯔ ꯅꯪꯒꯤ ꯀꯔꯤ ꯏꯅꯥꯎꯅꯨꯄꯤꯅꯤꯅ ꯅꯪꯒꯤ ꯀꯔꯤ ꯁꯞꯄꯣꯔꯠꯇ ꯂꯥꯛꯏꯅꯤ ꯀꯩꯅꯣ ꯁꯥꯎꯅꯨ ꯃꯊꯨꯝ ꯑꯣꯏꯗꯨꯅ ꯃꯁꯤ ꯑꯉꯥꯡꯁꯦ ꯐꯨꯗ꯭ꯔꯗꯤ ꯀꯥꯏꯅ ꯈꯜꯂꯤꯗꯣ ꯇꯠ ꯀꯩ ꯍꯥꯏꯕ ꯁꯥꯎꯅꯨ ꯅꯊꯨꯝꯃꯣꯏꯗꯅ ꯃꯁꯤ ꯑꯉꯥꯡꯁꯦ ꯐꯨꯗ꯭ꯔꯗꯤ ꯐꯨꯗ꯭ꯔꯗꯤ ꯀꯩꯅ ꯀꯜꯂꯤꯗꯣ ꯊꯠ ꯍꯦꯡ ꯊꯥꯒꯦ ꯍꯥꯏꯔꯣ ꯍꯤꯡ ꯊꯥꯒꯦ ꯑꯩ ꯍꯧꯖꯤꯛ ꯊꯥꯗꯨꯔꯦ ꯍꯧꯖꯤꯛ ꯊꯥꯕ ꯌꯥꯔꯣꯏ ꯎꯃꯥꯏ ꯃꯆꯥ ꯊꯣꯏꯕꯤꯅ ꯍꯧꯖꯤꯛ ꯊꯥꯕ ꯌꯥꯔꯣꯏꯒ ꯍꯥꯏꯕꯣ ꯃꯃꯥ ꯂꯥꯛꯄꯗꯩ ꯈꯛꯇꯠꯂꯤꯅꯤ ꯅꯃꯥ ꯂꯥꯛꯄꯗꯩ ꯅꯆꯥ ꯈꯠꯂꯤꯅꯤ ꯅꯠꯇ꯭ꯔꯥ ꯎꯏꯒꯦ ꯑꯣꯟ ꯑꯖꯦ ꯚꯥꯏ ꯑꯣꯏꯔꯒꯦ ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯖꯨꯂꯥꯏ ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯍꯥꯏꯔꯣ ꯇꯝꯕ꯭ꯔꯣ ꯖꯨꯂꯥꯏ ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯋꯥꯔꯤ ꯂꯩꯇ꯭ꯔꯦ ꯑꯩꯁꯨ ꯋꯥꯔꯤ ꯍꯩꯇꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯩꯇꯦ ꯂꯣꯏꯁꯤꯜꯂꯁꯤꯔꯥ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯍꯥꯏꯔꯣ ꯁꯦꯡꯅ ꯂꯣꯏꯁꯤꯜꯂꯁꯤ ꯅꯣꯏꯅ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯍꯥꯏꯔꯗꯤ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯤ ꯂꯩꯇꯦ ꯅꯣꯏ ꯑꯅꯤ ꯑꯍꯨꯝꯇꯅꯤ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯩꯁꯦ ꯑꯇꯩ ꯀꯅꯥꯝ ꯂꯩꯇꯦ ꯃꯤꯅꯤꯠ ꯃꯉꯥ ꯈꯛꯇ ꯃꯤꯅꯤꯠ ꯃꯉꯥ ꯉꯥꯏꯈꯣ ꯍꯥꯏꯔꯣ ꯍꯣꯏ ꯉꯥꯏꯒꯦ ꯂꯩ ꯃꯤꯅꯤꯠ ꯃꯉꯥ ꯅꯪ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯂꯣꯏꯁꯤꯟꯗꯣꯏꯔꯅꯤ ꯍꯩꯃꯥꯏ ꯄꯦꯝꯃ ꯀꯩꯅꯣ ꯍꯤꯃꯥꯏ ꯄꯦꯝꯃ ꯀꯥꯏꯗꯣ ꯂꯣꯁꯣꯔꯤꯗꯣ ꯀꯩꯅꯣ ꯍꯥꯎꯕꯅꯤ ꯂꯣꯁꯣꯔꯤ ꯆꯥꯏꯗꯣ ꯂꯣꯁꯣꯔꯤ ꯆꯥꯏꯗꯣ ꯂꯣꯁꯣꯔꯤ ꯅꯠꯇ꯭ꯔꯗꯤ ꯆꯥꯛ ꯆꯥꯕ ꯌꯥꯕ꯭ꯔꯣ ꯍꯤꯟꯖꯥꯡ ꯂꯩꯇꯦ ꯑꯗꯨ ꯂꯩꯇꯦ ꯂꯣꯁꯣꯔꯤ ꯂꯥꯁꯇ ꯂꯣꯁꯣꯔꯤꯗ ꯇꯥꯏꯗꯧ ꯎꯗ꯭ꯔꯣ ꯂꯣꯁꯣꯔꯤ ꯅꯠꯇ꯭ꯔꯗꯤ ꯍꯤꯟꯖꯥꯡ ꯂꯩꯇꯦ ꯍꯣꯏ ꯆꯥꯔꯣꯏ ꯀꯅꯥꯅꯣ ꯃꯃꯥ ꯀꯥꯏꯅ ꯍꯥꯏꯁꯤꯅ ꯆꯦ ꯖꯨꯂꯥꯏ ꯑꯩ ꯍꯥꯏꯕ ꯏꯟꯗ꯭ꯔꯗꯤ ꯈꯪꯉꯣꯏ ꯍꯣꯏ ꯃꯤꯅꯤꯠ ꯇꯔꯥ ꯍꯣꯏ ꯃꯤꯅꯤꯠ ꯇꯔꯥ ꯃꯤꯅꯤꯠ ꯃꯉꯥ ꯃꯤꯅꯤꯠ ꯇꯔꯥ ꯑꯃꯅ ꯃꯤꯅꯤꯠ ꯇꯔꯥ ꯑꯗꯨꯒ ꯑꯃꯅ ꯃꯤꯅꯤꯠ ꯃꯉꯥ ꯅꯣꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯂꯣꯏꯁꯟꯗꯔꯅꯤ ꯑꯩꯁꯨ ꯈꯔ ꯋꯥꯛꯀꯤꯡ ꯇꯧꯒꯦ ꯋꯥꯛꯀꯤꯡ ꯇꯧꯗꯗꯤ ꯀꯔꯦ ꯃꯕꯨꯛꯁꯦ ꯈꯔ ꯍꯣꯖꯝ ꯑꯣꯏꯔꯔꯣꯏ ꯈꯔ ꯋꯥꯛꯀꯤꯡ ꯇꯧꯔꯒ ꯆꯥꯛ ꯆꯥꯔꯒꯦ ꯆꯥꯛ ꯆꯥꯔꯒ
ꯄꯣꯊꯥꯕ ꯌꯥꯔꯦ ꯄꯣꯊꯥꯔꯒ ꯍꯌꯦꯡ ꯑꯌꯨꯛꯇ ꯑꯩꯈꯣꯏ ꯊꯕꯛ ꯆꯠꯀꯦ ꯋꯥꯔꯦ ꯃꯇꯝ ꯀꯗꯥꯏ ꯃꯤꯑꯣꯏꯕ ꯄꯨꯟꯁꯤꯁꯦ ꯋꯥꯔꯦ ꯄꯩꯁꯥ ꯄꯥꯏꯗꯕꯅꯤꯅ ꯋꯥꯔꯦ ꯈꯔ ꯋꯥꯛꯀꯤꯡ ꯆꯠꯀꯦ ꯋꯥꯛꯀꯤꯡ ꯆꯠꯇꯗꯤ ꯌꯥꯗꯦ ꯍꯣꯏ ꯀꯤꯖꯩꯍꯦ ꯑꯥꯔꯖꯦ ꯅꯠꯇ꯭ꯔꯒ ꯁꯨꯝ ꯊꯥꯅ ꯊꯝꯃꯣ ꯑꯦ ꯊꯥ ꯊꯝꯃꯒ ꯅꯣꯏ ꯂꯥꯛꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯒꯦ ꯁꯨꯝ ꯊꯥꯔꯒ ꯑꯉꯥꯎꯕ ꯑꯗꯨꯃꯥꯏꯅ ꯊꯥꯔ ꯊꯝꯃ ꯀꯩꯗꯧꯗꯣꯏꯒꯦ ꯃꯤꯁꯨ ꯂꯥꯛꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯒꯦ ꯊꯥꯔꯒ ꯀꯗꯥꯏ ꯑꯉꯥꯎꯕ ꯇꯥꯏꯞꯇ ꯀꯗꯥꯏ ꯕꯨꯠꯀ ꯋꯥꯔꯤ ꯁꯥꯟꯅꯧ ꯍꯥꯏꯔꯣ ꯑꯣꯀꯦ ꯕꯥꯏ ꯌꯥꯔꯁꯦ ꯒꯨꯗ ꯅꯥꯏꯠ ꯊꯝꯃꯣ ꯊꯝꯃꯤ ꯀꯔꯤ ꯍꯣꯏ ꯁꯛꯁꯦ ꯐꯖꯗ꯭ꯔꯦ ꯃꯅꯥꯛꯇ ꯃꯣꯕꯥꯏꯜꯗ ꯄꯨꯁꯜꯂꯒ ꯀꯩ ꯇꯥꯃꯣ ꯇꯥꯃꯤ ꯀꯔꯤ ꯍꯥꯏꯅꯣ ꯍꯣꯏ ꯀꯔꯤ ꯍꯥꯏꯅꯣ ꯑꯩ ꯀꯔꯤ ꯍꯥꯏꯕ ꯊꯝꯃꯣ ꯊꯝꯃꯤ ꯀꯩꯅꯣ ꯊꯝꯃꯣ ꯊꯝꯃꯤ ꯑꯗꯨ ꯀꯩꯅꯣ ꯍꯩ ꯆꯦꯗꯨꯂꯥꯏ ꯂꯩꯒꯦ ꯊꯝꯃꯣ ꯆꯠꯂꯝꯗꯥꯏꯗ ꯍꯥꯏꯒꯦ ꯆꯠꯂꯝꯗꯥꯏꯗ ꯍꯥꯏꯒꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯆꯦ ꯖꯨꯂꯥꯏ ꯆꯦ ꯖꯨꯂꯥꯏꯗꯤ ꯄꯤꯖꯧ ꯆꯦ ꯖꯨꯂꯥꯏꯗꯤ ꯄꯤꯖꯧ ꯀꯔꯤ ꯄꯤꯖꯧ ꯍꯥꯏꯅꯣ ꯆꯦ ꯖꯨꯂꯥꯏꯗ ꯀꯔꯤ ꯄꯤꯖꯧ ꯍꯥꯏꯅꯣ ꯍꯥꯏꯕ ꯍꯋꯥꯏ ꯄꯤꯖꯧ ꯍꯥꯏꯔꯣ ꯁꯣꯜꯂꯤꯗꯣ ꯑꯩ ꯌꯦꯡꯉꯒ ꯀꯥꯟꯅꯗꯦ ꯂꯝꯕꯤ ꯌꯦꯡꯉꯨ ꯂꯝꯕꯤ ꯁꯤ ꯌꯦꯡꯉ ꯐꯔꯦ ꯅꯦꯠꯐꯤ ꯍꯥꯎꯁ ꯁꯨꯝ ꯁꯧꯔꯛꯇꯣꯏꯅꯤ ꯌꯦꯡꯉꯨ ꯀꯅꯥ ꯁꯥꯎꯔꯛꯇꯣꯏꯕ ꯃꯆꯥꯊꯣꯏꯕꯤ ꯑꯁꯤ ꯌꯦꯡꯉꯨ ꯇꯨ ꯅꯦꯠꯐꯤ ꯍꯥꯎꯁꯇꯨ ꯅꯦꯠꯐꯤ ꯍꯥꯎꯁ ꯒꯨꯍꯥꯇꯤꯒꯤ ꯅꯦꯠꯐꯤ ꯍꯥꯎꯁꯇꯨ ꯇꯨ ꯁꯤꯗ ꯂꯩꯔꯦ ꯃꯇꯝ ꯑꯃꯗ ꯒꯨꯍꯥꯇꯤ ꯂꯥꯛꯑꯁꯨ ꯅꯦꯠꯐꯤ ꯍꯥꯎꯁ ꯀꯥꯏ ꯂꯩ ꯍꯥꯏ ꯇꯨ ꯁꯤꯗ ꯍꯪꯉꯨ ꯒꯅꯦꯁꯒꯨꯔꯤꯗ ꯁꯤꯗ ꯅꯦꯠꯐꯤ ꯍꯥꯎꯁ ꯇꯨ ꯁꯤꯗ ꯂꯩꯔꯦ ꯎꯔꯕ ꯐꯖꯅ ꯌꯦꯡꯉꯨ ꯅꯦꯠꯐ꯭ꯔꯤ ꯍꯥꯎꯁ ꯁꯨꯝ ꯁꯥꯎꯔꯛꯀꯅꯤ ꯇꯣꯏꯅꯤ ꯌꯦꯡꯉꯨ ꯆꯦ ꯖꯨꯂꯥꯏ ꯆꯦ ꯖꯨꯂꯥꯏ ꯃꯆꯥ ꯁꯅꯥ ꯍꯥꯏ ꯃꯆꯥ ꯊꯣꯏꯕꯤ ꯅꯣꯛꯈ꯭ꯔꯦ ꯑꯁꯤ ꯎꯔꯕ ꯅꯦꯠꯐ꯭ꯔꯤ ꯍꯥꯎꯁꯅꯤ ꯁꯤꯁꯦ ꯃꯆꯥꯊꯣꯏꯕꯤ ꯕꯥꯏ ꯍꯥꯏꯌꯣ ꯂꯣꯏꯁꯤꯜꯂꯁꯤ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯀꯩ ꯆꯥꯛ ꯆꯥꯔꯨꯔꯒꯦ ꯊꯦꯡꯉꯦ ꯄꯨꯡ ꯇꯔꯥ ꯇꯥꯗꯧꯔ ꯃꯥꯜꯂꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯀꯔꯤꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦꯕ ꯁꯤ ꯌꯦꯡꯉꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯌꯨ ꯉꯁꯤ ꯌꯦꯡꯉꯒ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦꯗꯣ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯇꯤꯅꯣ ꯀꯅꯥ ꯀꯅꯥ ꯀꯥꯏꯅꯔꯒꯦ ꯁꯤ ꯌꯦꯡꯉꯨ ꯑꯣꯀꯦ ꯕꯥꯏ ꯆꯥꯔꯣ ꯄꯣꯊꯥꯔꯣ ꯇꯨꯝꯃꯨꯔꯣ ꯄꯣꯊꯥꯔꯁꯤ ꯑꯩꯁꯨ ꯉꯥꯛꯇꯪ ꯑꯦꯜꯕꯤ ꯊꯥꯕꯅꯤ ꯀꯔꯥꯏ ꯃꯇꯝꯗꯣ ꯈꯔ ꯐꯪꯕꯗꯣ ꯑꯦꯜꯕꯤ ꯊꯥꯕꯅꯤ ꯑꯗꯨꯗꯤ ꯑꯗꯨꯁꯨ ꯎꯠꯂꯛꯀꯅꯨꯅꯦ ꯑꯗꯨ ꯎꯠꯂꯛꯀꯅꯨꯅꯦ ꯀꯔꯤꯒꯤ ꯊꯠ ꯀꯔꯤ ꯎꯠꯂꯛꯑꯣ ꯍꯥꯏꯅꯣ ꯑꯁꯤ ꯎꯠꯂꯛꯀꯦ ꯕꯥꯏ 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 ꯀꯅꯥꯅꯣ ꯅꯤꯡꯁꯤꯡꯂꯤ ꯈꯪꯗꯦ ꯅꯪ ꯀꯅꯥ ꯅꯤꯡꯁꯤꯡꯂꯤꯅꯣ ꯅꯪ ꯀꯅꯥ ꯅꯤꯡꯁꯤꯡꯒꯦ ꯂꯩꯁꯥꯕꯤ ꯅꯪꯅ ꯀꯅꯥ ꯅꯤꯡꯁꯤꯡꯂꯤꯅꯣ ꯍꯥꯏꯔꯣ ꯌꯦꯡꯒꯦꯁꯦ ꯇꯨꯝꯃꯣ ꯖꯨꯂꯥꯏꯅ ꯇꯨꯝꯃꯣ ꯍꯥꯏ ꯕꯥꯏ ꯇꯨꯝꯃꯣ ꯍꯣꯏ ꯍꯣꯏ ꯇꯨꯝꯃꯁꯤ ꯕꯥꯏ ꯕꯥꯏ ꯇꯨꯝꯗꯣꯏ ꯀꯅꯥ ꯈꯪꯗꯦ ꯑꯩ ꯄꯨꯡ 11 12 ꯇꯨꯝꯃꯣꯏ ꯀꯅꯥꯒꯤ ꯍꯦꯜꯄꯤꯗ ꯉꯥꯛꯇꯪ ꯀꯣꯏꯔꯨꯁꯤꯔꯥ ꯈꯪꯗꯦ ꯉꯁꯤꯗꯤ ꯀꯅꯥꯒꯤ ꯍꯦꯜꯄꯤ ꯀꯣꯏꯔꯨꯁꯤꯅꯣ ꯈꯪꯗꯦ ꯀꯩꯅꯣꯒꯤ ꯍꯦꯜꯄꯤ ꯊꯥꯔꯝꯒꯅꯤꯅꯦ ꯁꯣꯃꯤꯒꯤ ꯍꯦꯜꯄꯤ ꯊꯥꯔꯝꯒꯅꯤꯅꯦ ꯃꯥ ꯑꯦꯜꯕꯤ ꯊꯥꯔꯒ ꯀꯣꯃꯦꯟ ꯄꯥꯕꯗꯅ ꯂꯪꯀꯥꯗ ꯀꯣꯃꯦꯟ ꯂꯩꯔꯦ ꯃꯈꯥꯅ ꯀꯣꯃꯦꯟ ꯊꯥꯔꯒ ꯄꯨꯡ ꯑꯃ ꯃꯇꯨꯡꯗ ꯀꯣꯃꯦꯟ ꯄꯥꯏ ꯍꯩꯃꯥ ꯂꯩꯁꯥꯕꯤ ꯏꯃꯥ ꯅꯪ ꯂꯩꯁꯥꯕꯤ ꯅꯠꯇ꯭ꯔꯣ ꯍꯅꯨꯕꯤꯔꯣ ꯄꯦꯜꯂꯕꯅꯤ ꯂꯩꯁꯥꯕꯤꯔ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦꯗ ꯇꯧꯏ ꯂꯤꯂꯥꯁꯤꯡꯁꯤꯕꯨ ꯄꯦꯜꯂꯕꯅꯤ ꯋꯥꯏꯇꯤ ꯕꯕꯥ ꯑꯩꯒꯤ ꯁꯦꯟꯗꯜ ꯃꯔꯤ ꯇꯠꯇꯣꯔꯦ ꯇꯣꯟꯗꯧꯕ ꯅꯪꯒꯤ ꯀꯔꯤ ꯖꯤꯁꯤꯕꯤꯒꯤ ꯇꯥꯔꯗꯨꯅ ꯅꯝꯁꯤꯜꯂꯣ ꯇꯥꯔꯗꯨ ꯅꯝꯁꯤꯜꯂꯒ ꯁꯦꯟꯗꯜ ꯃꯔꯤꯗꯨ ꯐꯣꯠꯆꯤꯜꯂꯣ ꯆꯦ ꯖꯨꯂꯥꯏ ꯇꯨꯝꯂꯁꯤ ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯂꯩꯁꯥꯕꯤ ꯀꯥꯏꯅ ꯊꯠ
खंग दे कना ओ क्या हुआ यूट्यूबर का क्या हो गया आज? हाँ यूट्यूबर का क्या हो गया आज? ओ पूरा लाइफ आज ये कोई दूसरी काय तो कोई सी आई नो पूरा लाइफ पूरा चल नंग आई दी चलो कुछ क्रिकेट विकेट का वीडियो ला हनुना सी भैया दो रे हनुना सी दो भैया हाँ कुछ क्रिकेट का वीडियो ला क्रिकेट का वीडियो हाँ अरे ये सब वीडियो डालने से क्या होगा ये सब वीडियो डालने से तो मेरा कॉपीराइट आएगा ना आज कोई रुचि है काय तो कोई रुचि आई नो दुलाई काय तो कोई रुचि आई नो है जगह कोई रुचि yang kuy kira LB koy da ba kai kuy shi no jeng hay rồi trên dưới lại nang yai ya bên anh যে কইছি আর যে চল কই চল তো আমি গাড়ি আনতাম নি যে জুলাই nang yam na LB channing bra i mai ma na san bi na LB thingi he na ma nang bu gara LB koi ai na ma shi রে kita করতে তা তাড়াতাড়ি চল ঘুরিয়ে আই ওই ঘুরিয়ে আই তো কইতে ঘুরিয়ে আইতে আই ঘোরার জায়গা নাই তো ঘোরার জায়গা তো সব পুরানা জায়গা নতুন জায়গা কোন জায়গায় আছে ভাই কো সানানু রাইট সানানু করছে নি সানানু কোনো যাইতে নি চলো সানানু গিয়া একটু গিয়া ঘুরিয়ে আইতে লাগবো সানানু এলবি করছে নি সানানু এলবি করলে তো যাই তো ওই একরাই তোমার ফুরি গু কিতা গু লাই সাবি নাই গু মৌরি itu যে হাসে দেখি তোমার ফুরি গু কিতা তোমার ফুরি গু লাই সাবি না মৌ গু যে হাসে হিমা হিমা কইয়া যে হাসে দেখো না তোমার ফুরি গু যে হাসে ইগু লাই সাবি ও লাই সাবি তো আমি তো জানি তো লাই সাবি হইব গু লাই সাবি গু হাসে তো দেখি আমার এলবি হাসিস না রে বেটি হাসিস না দাঁত গু ভাঙি যাইব রে বেটি হেট লাইসাবি পাগল হইছে ওই গু পাগল হইছে রে বো ইগু কইলাম না রে বো ইগু পাগল হই গেছে রে বো ইগু এলবি ঘুরতে তুমি এলবি ঘুরে পাগল করি লাইছো রে বো ফুরি ঘুরে পাগল হই লাইছো এলবি ঘুরাইতে ইগু ঠিক করে ঘুরে শুনো করি আইবা তুত লাইসাবি তানিং দেহে ফাঁকি তৌরিমি শোনো ফাঁকি তৌরিমি এই যে খাঙিনে তুমি লাইসাবি না একটা রাখো সে এইসু ইয়াম না খাংদাবো মিনাতে কো লই খাঙি ওই তুমি জানে নি তুমি জানলে তো ভালো আমরা এখন ঘুরা যাইমু তোমার মার লগে আমি ঘুরা যাইমু এখন এলবি ঘুরা যাইমু তুমি যাইতাই নি তুমি ঘুরা যাইতাই নি তোমার মার লগে আমি এলবি ঘুরা যাইমু তুমি যাইতাই নি এই সিরেদা ওই সিরে লই সালে তোমার মার লগে এখন আমি এলবি ঘুরা যাইমু রে বো বাইকও যাইমু ঘুরা তোমার মার লগে লসইন চলো আর যে ওই আমি যাই ওই চলো তোমার আমি যাইব তন্তম বড় বাই बाय गुड नाइट एवरीवन गुड नाइट बाय नेक्स्ट एपिसोड मिलेगा बाय मथंग एलबीदा लाओ को मचा तो बिए एलबीदा असीगी होइना बाय चलो আমি খাটি বাই